ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯆꯥ ꯊꯣꯛꯁ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗ ꯏꯕꯦꯝꯃꯨ ꯑꯃꯗꯤ ꯇꯣꯟꯖꯥꯎ ꯍꯥꯏꯅ ꯀꯧꯕ ꯏꯅꯥ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯏꯕꯦꯝꯃꯨ ꯑꯃꯗꯤ ꯇꯣꯟꯖꯥꯎ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯈꯣꯏꯅ ꯅꯨꯡꯁꯤꯅ ꯂꯦꯝꯕ ꯍꯥꯏꯗꯨꯅ ꯀꯧꯖꯔꯝꯃꯤ꯫ ꯏꯕꯦꯝꯃꯨ ꯑꯃꯗꯤ ꯇꯣꯟꯖꯥꯎꯒꯤ ꯃꯆꯥꯅꯨꯄꯥ ꯂꯦꯝꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯕ, ꯃꯍꯩ ꯃꯁꯤꯡ ꯍꯩꯕ, ꯊꯛꯁꯤ ꯈꯥꯁꯤ ꯊꯧꯒꯜꯂꯣꯟ ꯈꯪꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤ꯫ ꯂꯦꯝꯕ ꯁꯦꯜ ꯄꯥꯏ, ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯜꯂꯤ ꯍꯥꯏꯗꯨꯅ ꯉꯥꯎꯁꯤꯟꯅꯕ, ꯁꯦꯜꯒꯤ ꯃꯃꯜ ꯈꯪꯗꯕ ꯇꯧꯔꯝꯗꯦ꯫ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯅ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡ ꯑꯣꯏꯕꯅ ꯇꯣꯟꯖꯥꯎ ꯑꯃꯗꯤ ꯏꯕꯦꯝꯃꯨ ꯃꯈꯣꯏꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯆꯥꯅꯕ ꯐꯧ ꯋꯥꯠꯇꯅ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯂꯤ꯫ ꯂꯧ ꯀꯨꯝꯕ ꯐꯥꯎꯕ ꯃꯈꯣꯏꯅ ꯀꯨꯝꯕ ꯅꯠꯇꯦ, ꯃꯤ ꯅꯦꯛꯇꯨꯅ ꯀꯨꯝꯍꯜꯂꯤꯕꯅꯤ꯫ ꯀꯣꯠ ꯊꯟꯅ ꯐꯧ ꯄꯩꯗꯨꯅ ꯊꯝꯂꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯪꯈꯣꯜ ꯁꯝꯕꯜ ꯆꯥꯎꯏ꯫ ꯃꯇꯝ ꯃꯇꯝꯒꯤ ꯃꯅꯥ ꯃꯁꯤꯡ, ꯍꯩ ꯔꯥ ꯃꯈꯜ ꯁꯨꯅ ꯊꯥꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯨꯗ ꯁꯦꯜꯒꯤ ꯑꯋꯥꯠꯄ ꯂꯩꯇꯦ꯫ ꯑꯃꯠꯇ ꯌꯥꯎꯖꯕ ꯃꯆꯥꯅꯨꯄꯥ ꯂꯦꯝꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯏ, ꯋꯥꯈꯜ ꯂꯩ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯩ ꯌꯥꯝꯅ ꯍꯩꯕ, ꯈꯨꯜ ꯑꯗꯨꯗ ꯃꯤꯅ ꯀꯜꯂꯛꯅꯕ ꯃꯆꯥ ꯃꯁꯨ ꯆꯩꯕꯗ ꯃꯥꯒꯤ ꯃꯇꯧ ꯇꯝꯖꯧ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯆꯥꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯕ ꯂꯩꯇꯦ꯫ ꯃꯆꯥꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯏꯍꯦꯟ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯄꯣꯡꯅ ꯆꯥꯎꯊꯣꯛꯅ ꯍꯤꯡꯖꯔꯤꯕꯤ ꯏꯕꯦꯝꯃꯨꯅꯤ꯫ ꯃꯆꯤꯟꯃꯛꯅ ꯍꯦꯛ ꯍꯥꯏꯔꯨꯗ꯭ꯔꯕꯁꯨ ꯃꯥꯅ ꯇꯧꯊꯣꯔꯛꯄ ꯃꯑꯣꯡ ꯃꯇꯧꯅ ꯏꯕꯦꯝꯃꯨꯅ ꯃꯆꯥꯅꯨꯄꯥ ꯂꯦꯝꯕꯒꯤꯗꯃꯛ ꯀꯌꯥꯝ ꯆꯥꯎꯊꯣꯛꯆꯩ ꯍꯥꯏꯕꯁꯨ ꯈꯨꯜ ꯂꯩꯀꯥꯏ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯝꯃꯤ꯫ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯈꯔ ꯍꯥꯏꯒꯠꯄ ꯃꯐꯝ ꯑꯃꯗ ꯂꯦꯝꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯏꯕꯦꯝꯃꯨꯅ, ꯃꯈꯣꯏ ꯃꯄꯥ, ꯍꯣ ꯇꯥꯔꯤꯕ꯭ꯔꯣ? ꯑꯩꯅꯦ ꯂꯧꯕꯨꯛꯇ ꯆꯥꯅ ꯊꯛꯅꯕꯁꯤꯡꯁꯦ ꯉꯁꯤꯗꯤ ꯈꯔ ꯊꯤꯟꯕꯤꯔꯨꯒꯦꯀꯣ꯫ ꯅꯍꯥꯟ ꯏꯕꯦꯝꯍꯣꯏ ꯂꯥꯛꯂꯒ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯧ ꯌꯩꯅꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯗꯨꯅ ꯑꯩ ꯃꯁꯤꯗ ꯊꯤꯟꯕꯤꯔꯨꯈꯤꯒꯦ, ꯋꯥꯕꯅꯁꯨ ꯂꯣꯏꯔꯝꯂꯅꯤ ꯃꯌꯥꯝꯗꯨ꯫ ꯇꯣꯟꯖꯥꯎꯁꯨ ꯃꯇꯝ ꯂꯦꯟꯕꯣꯏ ꯀꯔꯤꯕꯣꯏ ꯂꯩ ꯃꯈꯣꯡ ꯁꯣꯝꯂꯝꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯇꯥꯕꯗ ꯑꯣꯟꯊꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯐꯔꯦ ꯐꯔꯦ, ꯆꯠꯂꯨ ꯊꯤꯟꯕꯤꯔꯨꯔꯣ꯫ ꯀꯔꯤ ꯀꯔꯤ ꯑꯆꯥ ꯑꯊꯛ ꯄꯨꯕꯤꯔꯕ ꯃꯌꯥꯝꯒꯤꯗꯤ? ꯆꯉꯥꯡꯅꯦ, ꯁꯤꯡꯖꯨꯅꯦ, ꯑꯗꯒꯤ ꯆꯅꯥ ꯀꯥꯡꯍꯧꯒ ꯏꯪꯈꯣꯜꯗꯒꯤ ꯉꯔꯥꯡ ꯍꯦꯛꯄ ꯍꯩ ꯔꯥ ꯈꯔꯒ ꯈꯥꯏꯗꯨꯅ ꯄꯨꯕꯤꯔꯦ꯫ ꯑꯗꯨꯝ ꯈꯔ ꯈꯔ ꯌꯥꯝꯅ ꯑꯩꯅ ꯐꯅꯅꯕ ꯃꯑꯣꯡꯗ ꯄꯨꯕꯤꯔꯕꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯐꯔꯦ ꯐꯔꯦ ꯆꯠ꯫ ꯃꯤꯁꯤꯡꯗꯨ ꯂꯧꯕꯨꯛꯇ ꯋꯥꯕꯅ ꯂꯣꯏꯔꯝꯂꯅꯤ, ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯤ꯫ ꯉꯁꯤꯗꯤ ꯅꯪꯅ ꯊꯤꯟꯕꯤꯔꯛꯀꯦ ꯍꯥꯏꯈꯤꯕꯅꯤꯅ ꯉꯥꯏꯔꯝꯂꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯦ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯗꯨꯗꯤ ꯑꯩ꯫ ꯁꯨꯝ ꯂꯥꯛꯄꯅ ꯂꯧꯕꯨꯛ ꯌꯧꯗꯨꯅ ꯏꯕꯦꯝꯃꯨꯅ ꯃꯌꯥꯝ ꯇꯥꯅꯕ ꯀꯧꯔꯛꯏ꯫ ꯑꯣ ꯃꯌꯥꯝ ꯆꯥꯅꯕ ꯄꯨꯔꯛꯑꯦ, ꯋꯥꯕꯗ ꯂꯣꯏꯔꯝꯃꯅꯤ ꯃꯌꯥꯝꯁꯨ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯅ ꯍꯩꯊꯥ ꯄꯣꯊꯥꯁꯦ, ꯆꯥꯈꯤꯁꯤ ꯂꯥꯎꯁꯦ꯫ ꯕꯦꯝꯃꯈꯣꯏ ꯂꯣꯏꯅ ꯂꯥꯛꯅꯔꯣ, ꯂꯥꯛꯑꯣ, ꯁꯤ ꯌꯥꯝꯅ ꯆꯥꯈꯣꯁꯦ꯫ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯁꯤ ꯂꯥꯎꯅꯤ ꯅꯣꯏꯕꯣ꯫ ꯃꯌꯥꯝꯗꯨ ꯏꯕꯦꯝꯃꯨ ꯂꯥꯛꯄ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡꯗꯨ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯅꯔꯛꯏ꯫ ꯏꯕꯦꯝꯃꯨꯅ, ꯏꯕꯦꯝꯃꯈꯣꯏ, ꯏꯆꯦꯁꯨꯅꯦ ꯈꯖꯤꯛ ꯉꯟꯅ ꯄꯨꯔꯛꯀꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨꯅꯦ ꯃꯤꯔꯣꯜ ꯂꯩꯇꯕꯁꯤꯗ ꯏꯆꯦꯅ ꯂꯣꯏꯅ ꯁꯦꯝ ꯁꯥꯔꯛꯄꯅꯤꯅ ꯈꯔ ꯈꯖꯤꯛ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯣꯏ ꯃꯌꯥꯝ ꯋꯥꯕꯨꯗꯤ ꯋꯥꯔꯝꯂꯅꯤ, ꯁꯥꯎꯒꯅꯨꯀꯣ, ꯏꯆꯦꯁꯨ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ꯫ ꯏꯆꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯏꯆꯦꯅ ꯋꯥꯅ ꯄꯨꯕꯤꯔꯛꯂꯤꯕꯁꯤꯗꯨꯝ ꯍꯔꯥꯎꯖꯔꯤꯕꯅꯤ, ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ ꯏꯆꯦꯗꯕꯣ? ꯈꯪꯗꯦ ꯍꯥꯎꯕꯨ ꯍꯥꯎꯒꯗ꯭ꯔꯥ, ꯂꯥꯛꯑꯣ ꯆꯪꯅꯔꯣ꯫ ꯍꯩꯃ ꯊꯕꯥ, ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ, ꯀꯣꯟꯅ ꯇꯧꯔꯣ, ꯋꯥꯔꯝꯂꯅꯤꯅꯦ꯫ ꯂꯥꯎ, ꯃꯁꯤ ꯍꯥꯟꯅ ꯆꯥꯈꯣ ꯂꯥꯎꯁꯦ, ꯍꯥꯎꯒꯗꯣꯏ ꯖꯥꯠꯅꯤꯀꯣ꯫ ꯍꯣꯏ ꯏꯆꯦ, ꯂꯥꯛꯑꯦ꯫ ꯃꯌꯥꯝꯗꯨ ꯏꯕꯦꯝꯃꯨꯅ ꯄꯨꯔꯛꯄ ꯍꯩꯊꯥ ꯄꯣꯊꯥꯁꯤꯡꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯅꯣꯛꯇꯨꯅ ꯃꯨꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯩ꯫ ꯁꯥꯔꯕ ꯀꯥꯂꯦꯟꯒꯤ ꯃꯩꯁꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯕꯁꯤꯗ ꯃꯩꯁꯥ ꯈꯔꯗꯤ ꯀꯣꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯅꯨꯄꯤ ꯑꯃꯅ, ꯏꯆꯦ, ꯑꯁ ꯏꯆꯦꯅ ꯄꯨꯔꯛꯂꯤꯕ ꯍꯩꯊꯥ ꯄꯣꯊꯥꯁꯤꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ꯫ ꯑꯃꯅ ꯑꯃꯨꯛ, ꯂꯥꯏꯃ ꯆꯤꯟ ꯊꯤ ꯍꯥꯏꯅꯤ, ꯏꯆꯦ ꯍꯥꯎꯏꯗ ꯀꯣꯟꯊꯣꯛꯅꯁꯨ, ꯃꯒꯨꯟ ꯂꯩꯅ ꯍꯥꯎꯈ꯭ꯔꯦ ꯃꯤ꯫ ꯃꯌꯥꯝꯅ ꯍꯥꯎꯏ ꯍꯥꯏꯗꯅ ꯆꯥꯕꯤꯔꯤꯕꯁꯤꯃꯨꯛ ꯑꯩꯒꯤꯗꯤ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ꯫ ꯇꯁꯦꯡꯅꯕꯨ ꯍꯥꯎꯕ꯭ꯔꯅꯦ? ꯍꯥꯏꯖꯤꯟꯕꯗꯤ ꯅꯠꯇꯦꯀꯣ, ꯃꯌꯥꯝꯒꯤꯁꯦ ꯑꯩꯅ ꯍꯔꯥꯎꯅꯅꯕ꯫
ꯆꯦ ꯆꯥꯅꯅꯃꯛ ꯍꯥꯎꯋꯦꯃꯤ ꯑꯗꯨꯕꯨꯗꯤ ꯏꯆꯦ ꯏꯕꯦꯝꯃꯨꯒꯤ ꯃꯈꯨꯠ ꯍꯥꯏꯅꯔꯤꯕꯅꯤꯗꯣ ꯍꯥꯀꯨꯝ ꯈꯨꯜꯒꯤ ꯃꯧꯁꯤꯡ ꯈꯦꯆ꯭ꯔꯤ ꯆꯥꯅꯕꯗ ꯏꯆꯦꯅ ꯊꯣꯡꯕ ꯎꯇꯤ ꯏꯆꯦꯅ ꯁꯨꯕ ꯁꯤꯡꯖꯨ ꯍꯥꯏꯗꯅ ꯍꯥꯎꯃꯟꯕꯗꯒꯤ ꯍꯥꯏꯅꯈ꯭ꯔꯤꯕꯗꯨꯗꯤ ꯅꯠꯇꯦ ꯏꯆꯦꯕꯨ ꯀꯥꯎꯔꯕ꯭ꯔꯣ ꯑꯃꯅ ꯍꯣꯏ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯏꯆꯦ ꯏꯕꯦꯝꯃꯨꯁꯦ ꯑꯕꯣꯛ ꯏꯃꯣꯏꯅꯨꯅꯗꯤ ꯆꯥꯟꯕ ꯆꯥꯠꯅꯤꯀꯣ ꯆꯥꯛ ꯏꯟꯁꯥꯡ ꯃꯊꯦꯜ ꯂꯨꯀꯣꯏ ꯂꯥꯡꯕꯗꯤ ꯌꯥꯝ ꯍꯩꯈ꯭ꯔꯦ ꯏꯆꯦꯅ ꯁꯣꯛꯂꯨꯕꯁꯤꯡꯁꯦ ꯂꯣꯏꯅ ꯍꯦꯛꯇ ꯍꯥꯎꯌꯦꯃꯤ ꯀꯃꯥꯏꯅꯕꯨ ꯇꯧꯕꯅꯤ ꯏꯕꯦꯝꯃꯨ ꯃꯌꯥꯝꯅ ꯃꯥꯕꯨ ꯊꯥꯒꯠꯇꯨꯅ ꯉꯥꯡꯅꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯒꯤꯗꯤ ꯍꯔꯥꯎꯖꯕꯤ ꯅꯨꯡꯉꯥꯏꯖꯕꯤ ꯑꯣꯏꯈ꯭ꯔꯦ ꯏꯕꯦꯝꯃꯨ ꯃꯤꯅ ꯊꯥꯒꯠꯂꯤꯕ ꯃꯈꯩ ꯍꯔꯥꯎꯖꯩ ꯃꯕꯨꯛ ꯃꯄꯥꯎ ꯀꯌꯥꯃꯨꯛ ꯐꯠꯇꯕꯃꯛ ꯅꯠꯂꯨꯗ꯭ꯔꯒꯁꯨ ꯑꯩꯅ ꯃꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯆꯠꯆꯕꯤꯅꯤ ꯃꯥꯕꯨ ꯅꯣꯟꯖꯗꯨꯅ ꯆꯠꯄ ꯃꯤ ꯃꯈꯩꯗꯤ ꯃꯥꯅ ꯂꯣꯏꯅ ꯂꯨꯅ ꯇꯧꯏ ꯃꯈꯨꯠ ꯆꯥꯎꯊꯣꯛꯏ ꯄꯤꯖ ꯄꯤꯊꯛ ꯐꯩ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯆꯥꯎꯁꯤꯜꯂꯨꯔꯕꯗꯤ ꯍꯧꯔꯨꯔꯕꯗꯤ ꯃꯥꯅ ꯍꯦꯟꯖꯟꯒꯅꯤ ꯍꯥꯏꯕ ꯃꯤꯗꯥꯅꯤ ꯅꯨꯄꯤ ꯑꯃꯅ ꯆꯦ ꯇꯥꯗꯗꯤ ꯌꯨꯝꯗ ꯂꯩꯍꯧꯗꯕ꯭ꯔꯣ ꯂꯩꯍꯧꯏ ꯅꯪ ꯇꯥꯗꯗꯣ ꯂꯩꯈꯣꯡꯗ ꯁꯨꯝ ꯄꯣꯊꯥꯋꯣꯏ ꯀꯔꯤꯕꯣꯏ ꯁꯨꯝ ꯍꯧꯔꯤ ꯏꯕꯨꯡꯉꯣ ꯂꯦꯝꯕꯅ ꯀꯔꯝꯕ ꯃꯇꯝꯗ ꯍꯜꯂꯛꯀꯗꯧꯔꯤꯕ ꯏꯆꯦ ꯃꯥꯕꯨ ꯁꯍꯔꯗꯒꯤ ꯍꯜꯂꯛꯈꯤꯔꯣꯏꯗ꯭ꯔꯣ ꯊꯥ 2-3ꯁꯤꯗ ꯃꯥꯒꯤ ꯃꯍꯩ ꯇꯝꯕꯗꯨꯁꯨ ꯂꯣꯏꯔꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯍꯜꯂꯛꯂꯅꯤ ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃꯈꯣꯏ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯖꯕꯁꯤꯁꯨ ꯃꯄꯥ ꯑꯁꯤꯅ ꯃꯍꯩ ꯇꯝꯍꯜꯂꯤꯕꯅꯤꯗꯣ ꯑꯣꯏꯗꯅ ꯃꯃꯥꯏꯒꯤ ꯅꯥꯛꯇꯒꯤ ꯂꯥꯞꯅ ꯊꯝꯕꯤꯈ꯭ꯔꯦꯗꯣ ꯃꯄꯥꯒ ꯑꯩꯒꯗ ꯏꯆꯤꯛ ꯆꯤꯛꯅ ꯁꯨꯝ ꯂꯩꯕꯁꯦ ꯅꯣꯏꯕꯨ ꯅꯨꯡꯉꯥꯏꯇꯦꯅꯦꯍꯦ ꯑꯃꯨꯛꯃꯨꯛꯀꯗꯤ ꯑꯩꯅ ꯌꯥꯝꯅ ꯀꯞꯅꯤꯡꯂꯛꯏ ꯄꯣꯠꯅꯤꯗ ꯏꯆꯦ ꯑꯗꯨꯒꯤꯕꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯈꯨꯜꯁꯤꯗ ꯄꯥꯈꯪ ꯀꯌꯥ ꯑꯃꯅ ꯇꯝꯒꯦ ꯐꯪꯗ꯭ꯔꯕ ꯃꯍꯩꯅꯤ ꯏꯕꯨꯡꯉꯣ ꯂꯦꯝꯕꯅ ꯐꯪꯂꯤꯕꯁꯤ ꯏꯆꯦ ꯍꯣꯏꯗꯤ ꯁꯣꯔꯒ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯂ ꯄꯣꯠꯅꯤ ꯃꯥꯅ ꯃꯍꯩ ꯇꯝꯕꯁꯦ ꯍꯦꯛ ꯂꯣꯏꯕꯒꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯏꯃꯨꯡ ꯀꯣꯏꯒꯗꯕꯤ ꯃꯇꯤꯛ ꯆꯥꯕꯤ ꯏꯃꯧ ꯑꯃ ꯌꯦꯡꯂꯒ ꯂꯨꯍꯣꯡꯂꯗꯧꯕꯅꯤ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃ ꯏꯁꯨ ꯏꯃꯧꯒꯗꯣ ꯑꯩꯁꯨ ꯎꯅꯤꯡꯂꯕꯅꯤ ꯃꯧ ꯂꯥꯛꯂꯒꯅꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯂꯕꯅꯤ ꯉꯥꯏꯍꯥꯛ ꯃꯌꯥꯝꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯏꯕꯦꯝꯃꯨꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯁꯦꯟꯗꯣꯏ ꯆꯥꯕ ꯑꯉꯧ ꯁꯅꯥꯒꯤ ꯃꯆꯥꯅꯨꯄꯤ ꯁꯛꯍꯦꯟꯕꯤꯁꯨ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯁꯅꯥꯕꯨꯟ ꯌꯦꯞꯇꯨꯅ ꯂꯥꯛꯂꯝꯃꯤ ꯏꯕꯦꯝꯃ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯛꯍꯦꯟꯕꯤꯅ ꯀꯧꯔꯛꯏ ꯏꯅꯦ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯍꯩꯃ ꯁꯛꯍꯦꯟ ꯏꯅꯦꯁꯦ ꯂꯧꯕꯨꯛꯇ ꯃꯌꯥꯝꯒꯤ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯁꯨꯝ ꯊꯤꯜꯂꯨꯕꯅꯤ ꯅꯪꯕꯨ ꯏꯁꯤꯡ ꯁꯣꯛꯂꯨꯔꯤꯕꯔꯣ ꯑꯧ ꯃꯥꯅꯦꯅꯦ ꯃꯔꯝ ꯃꯣꯛꯏꯗꯀꯣ ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯃꯔꯝꯅ ꯃꯔꯣꯜ ꯑꯃ ꯃꯣꯛꯂꯤꯕ ꯑꯩꯗꯤ ꯏꯆꯥꯅꯨꯄꯤꯗꯧꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯅꯪꯁꯦ ꯍꯌꯦꯡ ꯅꯕꯨꯡ ꯂꯦꯝꯕ ꯊꯣꯔꯛꯂꯒ ꯏꯃꯧ ꯍꯥꯏꯕ ꯂꯥꯛꯂꯗꯧꯅꯤꯀꯣ ꯏꯃꯥꯗꯤ ꯏꯃꯧ ꯑꯣꯏꯖꯅꯤꯡꯈ꯭ꯔꯦ ꯏꯆꯥꯅꯨꯄꯤꯁꯦ ꯑꯃꯠꯇ ꯍꯦꯛ ꯋꯥꯠꯇꯦꯗ ꯏꯕꯦꯝꯃꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯛꯍꯦꯟꯕꯤꯁꯨ ꯏꯀꯥꯏꯅ ꯃꯃꯥꯏꯗꯣ ꯉꯥꯡꯁꯤꯟꯈꯤꯗꯨꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯖꯔꯤ ꯁꯛꯍꯦꯟꯕꯤꯅ ꯂꯦꯝꯕꯕꯨꯁꯨ ꯂꯣꯟꯅ ꯄꯥꯝꯖꯔꯤꯕꯅꯤ ꯏꯕꯦꯝꯃꯨ ꯁꯛꯍꯦꯟꯕꯤꯅ ꯈꯨꯝꯂꯛꯇꯕꯗꯨꯗ ꯑꯃꯨꯛ ꯍꯪꯂꯛꯏ ꯍꯩꯃ ꯏꯅꯦꯅ ꯍꯥꯏꯔꯤꯁꯤ ꯏꯆꯥꯎꯕꯨ ꯌꯥꯅꯤꯡꯗꯕꯔꯣ ꯌꯥꯅꯤꯡꯉꯦꯅꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯛꯍꯦꯟꯕꯤ ꯏꯀꯥꯏꯔꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯑꯣꯟꯊꯣꯛꯏꯗ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ ꯀꯥꯟꯅꯗꯦ ꯏꯆꯥ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯈꯣꯏ ꯃꯄꯥꯗ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯕꯤ ꯑꯁꯦ ꯏꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯅ ꯍꯥꯏꯅꯕ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯁꯛꯍꯦꯟꯕꯤꯒꯤ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕ ꯑꯃꯗꯤ ꯒ꯭ꯌꯥꯟ ꯇꯥꯕꯒꯤ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯈꯨꯜ ꯑꯁꯤꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯁꯨ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯕꯦꯝꯃꯨꯅ ꯃꯈꯣꯏꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯥꯏꯁꯦꯟ ꯑꯣꯏꯅꯤꯡꯂꯝꯃꯤ ꯃꯥꯅ ꯃꯌꯥꯝꯗꯒꯤ ꯍꯦꯜꯂꯤꯕ ꯃꯈꯩ ꯄꯣꯡꯊꯣꯛꯆꯔꯤꯕꯤ ꯏꯕꯦꯝꯃꯨꯅꯤ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯅꯤ ꯇꯣꯟꯖꯥꯎ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯅ ꯇꯧꯅ ꯀꯣꯟꯊꯣꯡꯗꯒꯤ ꯆꯪꯂꯛꯏ ꯏꯕꯦꯝꯃꯨ ꯑꯩ ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦꯍꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕ ꯖꯥꯠꯂꯅꯦ ꯃꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝꯅ ꯉꯥꯡꯅꯁꯤꯒꯦꯅꯦ ꯇꯣꯟꯖꯥꯎꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯏꯕꯦꯝꯃꯨ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯏ ꯑꯣ ꯀꯔꯤꯅꯣ ꯇꯥꯏꯌꯦ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯀꯣꯏꯂꯥꯎ ꯂꯥꯎꯕꯤꯔꯤꯁꯤꯕꯨ ꯀꯩꯔꯣꯏ ꯂꯩꯀꯥꯏꯅ ꯇꯥꯔꯒꯅꯦ ꯈꯠꯅꯕꯒ ꯄꯥꯟꯈꯤꯅꯤꯀꯣ ꯏꯀꯥꯏꯖꯩ ꯃꯈꯣꯏ ꯃꯄꯥ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯃꯥꯅꯒ ꯁꯨꯝ ꯍꯦꯛꯇ ꯆꯥꯈꯤꯕꯒ ꯇꯧꯏ ꯅꯠꯇꯦ ꯑꯩ ꯐꯥꯎꯕ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯣꯏꯅ ꯐꯅ ꯁꯥꯡꯅ ꯆꯠꯂꯨꯔ ꯐꯥꯎꯕ ꯍꯜꯂꯛꯂꯦ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯂꯝꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯉꯁꯥꯏꯅ ꯍꯧꯒꯠꯂꯦꯅ ꯏꯃꯨꯡꯒꯤ ꯀꯔꯤ ꯂꯣꯏꯁꯤꯜꯂꯨꯕꯩ ꯋꯥꯅꯤ ꯃꯥꯅ ꯉꯝꯅꯅꯕ ꯑꯗꯨꯝ ꯈꯨꯝꯃꯤꯅꯤꯁꯦ ꯅꯆꯥꯅꯨꯄꯥ ꯉꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯍꯜꯂꯛꯄꯗ ꯃꯁꯥ ꯋꯥꯒꯅꯤ ꯍꯦꯛ ꯂꯥꯛꯄꯒ ꯏꯔꯨꯖ ꯃꯥꯏꯊꯖꯅꯅꯕ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯕꯤꯗꯨꯅ ꯊꯝꯕꯤꯌꯨꯀꯣ ꯆꯥꯛ ꯏꯁꯤꯡꯒꯗꯣ ꯅꯤꯡꯊꯤꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯝ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤ ꯃꯄꯥ ꯅꯪꯗ ꯉꯥꯏꯔꯦ ꯃꯆꯥ ꯅꯨꯡꯁꯤꯔꯤꯕ ꯍꯣ ꯃꯄꯥ ꯅꯈꯣꯏꯅꯅꯦ ꯏꯆꯥ ꯅꯨꯡꯁꯤꯕꯗꯒꯤ ꯃꯃꯥ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯜꯂꯤꯕꯅꯤ ꯃꯈꯣꯏ ꯃꯄꯥꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩꯅ ꯉꯁꯥꯏ ꯂꯣꯏꯅ ꯁꯦꯝ ꯁꯥꯗꯅ ꯇꯧꯔꯕꯅꯤ ꯅꯪꯒ ꯉꯥꯡꯅꯕ ꯉꯝꯕ ꯅꯠꯇꯦꯗ ꯏꯕꯦꯝꯃ
Kari sang pizzagadoroba, nasanupagi, masa lakpagi. Ay nangarang na, awang nandohoy da, makoy gayuki lang kaibagi nga dudagi, kwaidagi sauba nga makalaga, ay gikaklamuay da na mangzaw na haikraban. Pare. Mama nang si, isaw krakan zabagi wan, singdi ni ko. Ho aduni, ibe mo ay layrambagi, makoy mapana husik, nungay na layriba natro. Mani, salo. Makha taran thieng khinabat na thau tau zaruro nga do ai lobiru rage ko hoi ibe mu na koisen chen du na hotna bana cha ising di loisilakli masanu pa lemba na halaklaga iru mai thajana ba ising na sabasu thaurang tau du na thamle pumna mak loiraba tungda ibe mu konthong lom da septha amuk masa lakpra haidu na su yengjari mi gi makhol amata taba yadi masanu pa da oira boitaning Mikup khara ki tungda masanupa lemba mayum yaurakle. Ima, nasalae. Ibemu amadi tonjaw masagi khonjel tabada imungdagi harau sen thore. Isa lae dana, isa yaure dana. Hoima, nasa yaure. Ngai ko mai gi woki. Ibemu na mangol masida lairiba usan masaye duna una akang bakharak tawraga mai su duna mai sakhali. Saklaba mai aduda kanthok tuna lemba imungde sanglai. Mapaga, mamaga da khurumzaraba tungda haire. Pabong, ima, ikhugi sak loirab, kay isang tongke. Slamsang lakpagi isasi wabana suloy. Lakpada nini zangbani na wabana suloy isasi. Loirabani. Namana, isa lakani haidana nga mahaong na thongduna thamlaban. Ising so saba lairab, nasasing dula. Hoy pabong, adudi hawranida, wabaga patana satharage. Numito makoy harau chak saminari. Sak saba toklaga ibe muna machabu yengdun haire. Ibungo, nangso mahi masing tamba loirabanina. Ima pabunggi mateng pangduna yum masigi mapuoy duna layba matam yauraklene. Nangso angang natre. Imaso imoy suga to uningli yum pa na batawrasi. Ibungo, naman haibasu haibani. Ipagi layba law, ingkol, sambal, nanging ngagtane. Isa ani suba nate yum pa na nabatawrasi. Mama mapa ani gi wadu taraga lemba tapna ingna khumlai. Baba, ima, ai chayol muk lairaga sarda muktanga chatnudaba yarudo. Madugi tungda ningthina khanarasi. Ibemu macha gi wadu tabada ngakna. Nupa masa, nangbo loiduna laklaba natro. Mani, ado che sang khra wat lauri. Ado lokthok luraga thuna muk lakadabani. Numittuma imung ado wawa nokminaduna awaba pothana khre. Noma numit amani sakhenbidu thumukta mana masing khara paiduna ibemo hoigi konthongdom da sanglai. Ine hoi ine tonjausu sumangi masi mada lay khara sum tharambadagi khumlai. Kananu ne bem sakhenbi nang oi sakhenbi kai au mama aine nangbu kari tawba lakpano lakthokta na laklibabo. Mama, ini mo laytabra. Layramgani ni imungta. Mama, kauthok luge ko. Law. Pida sida pamaron law. Yarni mama, sida sumle pamagi. Tonjaw imungda prap sangduna. Ibe mo bu kauthok na thore. Ibe mo, sakhen bi ubada, makalam na noklado na hayay. Hayma, sakhen, isa oy dia. Changaw ni nang buwa, ato na lepta na layrabro. Ini, yarani, ay salagi. Nasay do, alu ano ba karatan ba? Aduda, ini hoy pisaningduna thilakpani. Aduga, sige hanggang masasisu, ay ko yung koldagi ay napuklakpani. Kuwaw matawbani ini. Ini hoy mama hoy su, pisaningduna thilakpani. Nung sikre da ko, hoy babu, yengu niya. Asuk nung sibu, imawoy na kanabunu, ay ko ini imawoy na thirudoy siba. Tonjaw su kumde, adubu masu nok peti tawzari. Tanjado da imong lomdagi, lemba thorak tuna. Ay, sakhin biya, nang laami bro. Aw, laami ni talemba. Sakhenbi, lemba ubada mamaydo heka amun bagum ngangsang singsh. Tamoy gi mihuldo hauna songlagpugum tawri. Amuk sukan na songliba magi mihuldo mayam loina taram madra haina pakat pa phawre. Ay susway thongal phawda idaw singaw na rukigi. Pamuko ko. Amuk sumasin na soni. Ilay kay naga ngayagda phamdan wari saning da brakakde. Ek phawda brakangdim. Ibe mo na kangkaw karupada sakhenbi kanlama wakalduga kangprek kagi. Bema isa lakudi kari sani singju sasiro. Hay khairake ko inya. Inya
ꯑꯩ ꯀꯩꯝꯇ ꯆꯥꯔꯣꯏꯒꯦ ꯌꯨꯝꯗꯁꯨ ꯊꯕꯛ ꯂꯣꯏꯁꯤꯟꯒꯗꯕ ꯌꯥꯝꯅ ꯂꯩꯍꯧꯔꯤ ꯁꯤ ꯄꯤꯔꯝꯂꯒ ꯆꯠꯂꯒꯦ ꯑꯩ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏꯅꯦ ꯐꯔꯦ ꯐꯔꯦ ꯉꯥꯏꯈꯣꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯒꯤ ꯍꯦꯛꯄ ꯍꯩ ꯈꯔ ꯄꯨꯈꯣ ꯁꯛꯍꯦꯟꯕꯤ ꯍꯩꯁꯤꯡꯗꯨ ꯄꯨꯗꯨꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯏꯕꯦꯝꯃꯨꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯩꯗꯤ ꯈꯪꯗꯦ ꯍꯟꯗꯛ ꯅꯆꯥꯅꯨꯄꯥꯅ ꯑꯃꯨꯛ ꯆꯠꯂꯨꯕ ꯍꯜꯂꯛꯄꯒꯗꯤꯅꯦ ꯏꯕꯦꯝꯃ ꯁꯛꯍꯦꯟꯕꯤ ꯑꯁꯤ ꯑꯩꯗꯤ ꯍꯦꯛꯇ ꯏꯃꯧ ꯑꯣꯏꯖꯒꯦꯗꯅ ꯍꯥꯏꯔꯨꯔꯗꯕꯅꯤꯀꯣ ꯑꯩꯗꯤꯅꯦ ꯌꯥꯝ ꯄꯥꯝꯖꯔꯦ ꯍꯥꯏꯔꯤꯁꯤꯅꯤ ꯁꯦꯜ ꯐꯪꯉꯦ ꯃꯃꯥ ꯃꯄꯥꯅ ꯀꯩꯔꯥꯛ ꯊꯥꯏ ꯁꯛ ꯐꯪꯉꯦ ꯐꯖꯩ ꯂꯝꯆꯠ ꯁꯥꯖꯠꯁꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯑꯋꯥꯠꯄ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ ꯈꯪꯗꯦ ꯈꯪꯗꯦ ꯃꯃꯥ ꯅꯆꯥꯅꯨꯄꯥꯒꯤ ꯋꯥꯁꯨ ꯇꯥꯈ꯭ꯔꯦ ꯍꯌꯦꯡꯅꯦ ꯅꯪꯒ ꯂꯩꯃꯤꯟꯅꯒꯗꯕ ꯅꯠꯇꯦꯗꯅ ꯅꯆꯥꯅꯨꯄꯥꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯃꯥꯒꯤ ꯃꯣꯠꯁꯨ ꯍꯪꯈꯣ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ ꯇꯨꯔꯦꯜꯒꯤ ꯂꯩꯉꯣꯏꯗꯒꯤ ꯍꯦꯟꯅ ꯀꯨꯞꯄꯤ ꯍꯥꯏꯅꯔꯤꯕꯗꯨꯅꯤ ꯍꯣ ꯑꯗꯨꯕꯣꯕ ꯁꯛꯍꯦꯟꯕꯤꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕ ꯏꯃꯧꯕꯨ ꯅꯠꯇꯦ ꯐꯪꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯨ ꯑꯝꯇ ꯍꯥꯏꯌꯨꯅꯤ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯤ ꯃꯥ ꯃꯇꯤꯛ ꯆꯥꯏ ꯃꯁꯛ ꯐꯖꯩ ꯂꯝꯆꯠ ꯕꯦꯕꯥꯔ ꯈꯪꯉꯤ ꯑꯗꯨꯕꯨ ꯅꯆꯥꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯍꯥ ꯅꯆꯥꯒꯤꯁꯨ ꯅꯨꯡꯁꯤꯅꯖꯕꯤ ꯂꯩꯔꯝꯂꯒꯅ ꯀꯝꯗꯧꯗꯣꯏꯅꯣꯕ ꯈꯪꯗꯦ ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯁꯛꯍꯦꯟꯕꯤꯁꯦ ꯏꯃꯧ ꯑꯣꯏꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯑꯁꯨꯛ ꯐꯕ ꯏꯃꯧꯁꯤꯕꯨ ꯃꯥꯅ ꯄꯥꯝꯗꯅꯤ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯣ ꯑꯩꯗꯤꯅꯦ ꯏꯕꯨꯡꯉꯣꯅ ꯍꯟꯗꯛ ꯊꯣꯔꯛꯄꯒ ꯍꯦꯛꯇ ꯍꯥꯏꯅꯕ ꯆꯠꯂꯒꯗꯕꯅꯤꯀோ ꯏꯕꯦꯝꯃꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯉꯥꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤꯕ ꯅꯆꯥꯅꯨꯄꯥꯒꯤ ꯃꯆꯤꯜ ꯍꯥꯟꯅ ꯍꯪꯈꯣꯀꯣ ꯍꯥꯏꯔꯤꯕꯁꯤꯅꯤ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡꯗ ꯂꯦꯝꯕꯁꯨ ꯁꯍꯔꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯃꯄꯥ ꯃꯃꯥꯕꯨ ꯈꯨꯔꯨꯝꯂꯝꯗꯨꯅ ꯊꯣꯔꯛꯏ ꯏꯕꯦꯝꯃꯨ ꯑꯃꯗꯤ ꯇꯣꯟꯖꯥꯎ ꯃꯁꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯖꯍꯧꯔꯝꯃꯤ ꯏꯕꯦꯝꯃꯨ ꯐꯤꯖꯤꯗꯒꯤ ꯃꯄꯤ ꯄꯤꯔꯥꯡ ꯇꯩꯊꯣꯛꯇꯨꯅ ꯂꯩꯍꯧꯔꯝꯃꯤ ꯍꯩꯃ ꯀꯞꯇꯨꯅꯒ ꯇꯧꯔꯤ ꯃꯥꯜꯂꯦꯅꯦ ꯊꯨꯅ ꯍꯜꯂꯛꯀꯗꯧꯕ ꯅꯆꯥꯁꯤ ꯍꯩ ꯅꯨꯄꯤ ꯀꯞꯀꯅꯨꯀꯣ ꯅꯆꯥꯅ ꯆꯠꯊꯣꯛꯈꯤꯕꯗ ꯀꯞꯄ ꯍꯧꯅꯗꯦ ꯍꯟꯗꯛꯇꯤ ꯀꯨꯏꯔꯛꯂꯣꯏ ꯍꯥꯏꯔꯤꯗꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯆꯥꯅꯤꯅ ꯅꯨꯡꯉꯥꯏꯇꯦꯅꯦ ꯃꯥ ꯍꯦꯛ ꯂꯩꯇꯕꯗ ꯌꯨꯝꯁꯦ ꯏꯍꯥꯡ ꯍꯥꯡꯉꯤ ꯍꯟꯗꯛꯇꯤ ꯍꯦꯛ ꯊꯣꯔꯛꯄꯒ ꯏꯃꯧ ꯊꯤꯔꯅꯤ ꯏꯃꯨꯡꯁꯦ ꯏꯆꯤꯛ ꯆꯤꯛꯏ ꯏꯍꯥꯡ ꯍꯥꯡꯉꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯇꯔꯛ ꯇꯔꯛ ꯂꯩꯕꯁꯦ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯇꯧꯗꯨꯅ ꯌꯥ ꯂꯥꯡꯗꯨꯅ ꯂꯩꯕꯗꯣ ꯑꯩ ꯄꯥꯝꯃꯦ ꯍꯥꯏꯔꯤꯁꯤ ꯍꯣꯏꯅꯦ ꯑꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯈꯪꯗꯦ ꯑꯩꯗꯤ ꯏꯕꯨꯡꯉꯣ ꯊꯣꯔꯛꯂꯒ ꯑꯋꯥꯡꯂꯣꯝꯒꯤ ꯁꯛꯍꯦꯟꯕꯤꯗꯣ ꯍꯥꯏꯔꯨꯔꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯁꯥꯁꯨ ꯈꯪꯂꯕꯅꯤ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯦ ꯃꯥꯅꯁꯨ ꯈꯟꯖꯕ ꯃꯥꯜꯂꯤ ꯅꯆꯥꯒ ꯍꯥꯏꯅꯧꯀꯣ ꯅꯆꯥꯒꯤ ꯋꯥ ꯇꯥꯗꯅ ꯇꯧꯅꯨ ꯆꯪꯉꯨ ꯁꯛ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯅꯨꯃꯤꯠꯇꯨ ꯏꯕꯦꯝꯃꯨ ꯍꯣꯏꯒꯤ ꯏꯃꯨꯡꯗꯨ ꯍꯥꯟꯅꯒꯨꯝ ꯏꯆꯤꯛ ꯆꯤꯛꯏ ꯀꯥꯂꯦꯟ ꯊꯥꯒ ꯑꯣꯏꯕꯒ ꯁꯥꯃꯟꯗꯨꯅ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯂꯛꯄꯒꯤ ꯄꯣꯊꯥꯕ ꯑꯣꯏꯅ ꯃꯥꯡꯒꯣꯜꯗ ꯐꯛ ꯃꯆꯥ ꯑꯃ ꯊꯥꯗꯨꯅ ꯇꯣꯟꯖꯥꯎꯁꯨ ꯍꯤꯞꯂꯤ ꯏꯕꯦꯝꯃꯨꯗꯤ ꯊꯕꯛ ꯑꯃꯒꯤꯅꯤ ꯍꯥꯏꯗꯅ ꯂꯩꯀꯥꯏꯗ ꯊꯣꯛꯈꯤꯕ ꯃꯇꯝꯅꯤ ꯇꯣꯟꯖꯥꯎ ꯍꯤꯞꯂꯝꯕꯗꯒꯤ ꯀꯣꯟꯊꯣꯡ ꯍꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯑꯣꯟꯊꯣꯛꯇꯨꯅ ꯍꯦꯛ ꯌꯦꯡꯂꯨꯕꯗ ꯂꯥꯞꯇꯛꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯄꯗꯨ ꯎꯏ ꯅꯨꯄꯤ ꯑꯃꯁꯨ ꯃꯇꯨꯡꯗ ꯀꯤꯔꯨꯞ ꯏꯟꯅꯔꯛꯂꯤ ꯃꯃꯤꯠ ꯁꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯆꯥꯅꯨꯄꯥ ꯂꯦꯝꯕ ꯑꯣꯏꯔꯝꯂꯦ ꯍꯩ ꯕꯨꯡꯉꯣ ꯅꯪꯂꯅꯦꯍꯦ ꯀꯔꯤꯅꯣ ꯅꯪꯗꯤ ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤ ꯄꯥꯎꯁꯨ ꯑꯃꯠꯇ ꯍꯥꯏꯗꯅ ꯌꯨꯝꯗ ꯍꯦꯛꯇ ꯌꯧꯔꯛꯂꯤꯕꯁꯤꯕꯨ ꯅꯪꯕꯨ ꯂꯥꯛꯀꯅꯤ ꯍꯥꯏꯔꯕꯗꯤ ꯍꯥꯟꯅ ꯄꯥꯎ ꯊꯥꯔꯛꯄ ꯌꯥꯗ꯭ꯔꯣ ꯏꯄꯥꯗꯤ ꯏꯉꯛ ꯉꯛꯂꯨꯔꯦꯗꯅ ꯄꯥꯕꯨꯡ ꯈꯔ ꯈꯖꯤꯛ ꯊꯨꯅ ꯂꯥꯛꯈꯤꯕ ꯑꯣꯏꯗꯨꯅ ꯄꯥꯎ ꯊꯥꯔꯛꯄ ꯅꯪꯍꯧꯗ꯭ꯔꯦ ꯇꯣꯟꯖꯥꯎ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯐꯂꯞ ꯌꯦꯡꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗꯤ ꯀꯅꯥꯅꯣ ꯂꯦꯝꯕ ꯉꯥꯏꯍꯥꯛꯇꯤ ꯃꯔꯩꯗꯨ ꯂꯠ ꯇꯧꯗꯨꯅ ꯂꯩ ꯕꯨꯡꯉꯣ ꯍꯥꯏꯌꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯏꯄꯥꯕꯨ ꯚꯥꯞ ꯑꯃꯨꯛꯇ ꯇꯥꯍꯜ ꯄꯥꯕꯨꯡ ꯅꯆꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯋꯥꯔꯤꯗꯨ ꯀꯣꯟꯅ ꯅꯆꯥ ꯐꯖꯅ ꯂꯤꯔꯒꯦ ꯏꯃꯥꯅꯁꯨ ꯃꯃꯧ ꯄꯥꯝꯃꯤ ꯃꯃꯧ ꯎꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯃꯥꯁꯨ ꯃꯔꯥꯏꯕꯛ ꯊꯤꯔꯕꯗꯨꯗ ꯑꯗꯨꯝ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯄꯨꯔꯛꯂꯕꯅꯤ ꯀꯔꯤꯅꯣꯅꯦ ꯅꯨꯄꯥ ꯃꯆꯥ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯄꯥ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯏꯆꯦꯁꯦ ꯁꯤꯗ ꯐꯝꯃꯨꯁꯦ ꯅꯃꯥ ꯂꯥꯛꯂꯅꯤ ꯐꯝꯃꯨ ꯁꯤꯗꯤ ꯀꯝꯗꯧꯅꯤ ꯃꯃꯥ ꯑꯁꯤꯒꯤ ꯁꯛꯇꯥꯅꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯕꯦꯝꯃꯨ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯅꯣꯛꯐꯦꯠꯀ ꯇꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯂꯥꯞꯇꯛꯅ ꯁꯨꯃꯥꯡꯗ ꯀꯅꯥꯅꯣ ꯐꯝꯂꯤꯕꯗꯨ ꯎꯔꯗꯨꯅ ꯀꯅꯥꯅꯣ ꯂꯥꯛꯂꯤꯕꯁꯤꯅ ꯏꯕꯦꯝꯃꯨꯅ ꯅꯛꯁꯤꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯥ ꯂꯦꯝꯕ ꯑꯣꯏꯔꯝꯕꯗꯨꯗ ꯍꯥꯏꯔꯛꯏ ꯍꯩꯃ ꯅꯨꯄꯥ ꯃꯆꯥ ꯅꯪꯅ ꯂꯥꯛꯀꯅꯤꯁꯨ ꯑꯃꯠꯇ ꯍꯥꯏꯗꯅ ꯀꯔꯝꯅ ꯂꯥꯛꯂꯝꯂꯤꯕꯅꯣ ꯍꯥ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯉꯥꯡꯁꯤꯕꯨ ꯃꯩꯒ ꯑꯣꯛꯇꯕꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯕꯣ ꯑꯣꯛꯂꯕꯅꯤ ꯇꯨ ꯅꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯄꯨꯔꯛꯂꯤ ꯏꯕꯦꯝꯃꯨ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯝꯂꯤꯕꯗꯨ ꯉꯁꯥꯏ ꯃꯈꯩꯗꯤ ꯚꯥꯞ ꯑꯣꯏꯁꯤꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯃꯀꯣꯛ ꯐꯤꯅ ꯀꯨꯞꯂꯒ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯕꯗ ꯉꯛꯅ ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯃꯆꯥ ꯀꯅꯥꯅꯣ ꯃꯥꯗꯤ
Ima, namong nupi. Ay napuraklam. Magi maming na Thabalay ko. Ay sukari ay gada bano kang masu maray bagti. Magi na haibada hanni yengbada kanasu laychi. Ason ba mawak amakak laybada su handak lalay kichi. Yumdong po kaduda mana matum talay hugada bado. Pibam yam na sadraduna na zani yung sigi maway na purakibani. Iko ini hanadagi isa-isa yanaduna nungsinarapani. Hatu-hatu ay sugyanam tadra. Matang na matam na yadabagi purakli. Ima, babong, mabu na tiyanupi magnikhan na tawsinbiyo. Lembagi wado tabada ibemudi matamoy do prok-prok sakri. Ningzaramba asa pumba kay kirami. Asuk ko'y basi sakhen bibu mamaw oy do na senjaw paiba imunga ngay sin oy ki hay do na ning do na laksabani. Adubo nga sidi mahagi asa pumba amat tapuk sa bamasano pa lemba na aremba tahan kirami. Ibemo humanga na pikan sorma pi puy na huwali. Sauning ba na sulaway luton karami. Amag sukali napi masasibu masam kudang yeto na puwiraga lagda na sumangda intokra sira. Natraga na sumsit pahido na butan tokra sira. Napi masa Thabalay makokom do na ibemo amadi tonjaw da sangsilak do na kurumlay. Tonjaw di matway nungay zadrabasu masano pagi maray bagta asum tuo tamba na ni kandok do na mamong nupibu lausing birage kalagli. Bema, yari haugat. Thabalay amuk ibemo da onsin do na. Ima, namaw na kurumzay, namaw bulaw sinbi. Ibemo Thabalay da mamit pairap yeng do na hayday. Hey, kanagi ima, nang buhay na kunsisi mag-imaw ni hay dun lausin ba ngamoy. Yupa masa, dati, karino nang natawriba si bo. Awang longgi sakhen biya siya, ima na, imawoy ba kaya mo kiyam na pamjabagi hay basi nang kangliba na tro. Ha, masak mataw, lamjat sazat, maral matum da watabi mabu pamdra do na, masigil lana sudat nabi, mirang manam siyanbi si bu, yung sige maway na mapurakliba si bu, nang bungaw bro. Loyre, ay loyre, migi mamangda, ay izat pumaloyre. Laikay na ibu karingi hay do na hay nagadawriba no. Mase, yam to na tindoko ko. Ay di mabo imaw ni kan mangamloy. Ay gidi, ikut saba imaw layzare harisini ko. Ibemo wa makataramda na imong datu na yang nasang kirami. Hey, yengun he, masigin nupi yasi. Ibemo nang bangay ko na hey, ningti na hay nagisi. Miyangang si ikay kinin. Thabalay manemgi mataw do ubada, mamitagi pirang ihawray. Tonjaw na, nupi masa. Namanang hek sauning bagi pangangang libani. Namabula na kan ganu ko napi masa sang-usang. Hay, bunga. Ibi masi imong na sang do na ngayag po tahalo. Uy baba, Thabalay, dyan nga silaw. Ima na ngang mada nang nanakan ganu ko. Thabalay mapitay tok do na kumlay. Kandi. Thabalay matway nungay ta, karinong gitong injaruba no matagom kong tangdok do na amukhan na chat pasungamda, lembaga magikada sang minarakli. Asum na matam kara hausin kre. Lemba amadi Thabalay giluhong masuloy sinkri. Adobo mimangda sakhen bibu mamaw oy gani hayduna lauthok turabi ibemudi laikay mamangda ikay piruk kumle khanduna masanu pagi luhong madu jawna sinsi yakijri. Isam jamna ahal amani kak tawduna yam samna loy sinkri. Masanu pa amakak yawzabasi mama ibemuna pamzaba mamaw purakkidabana mathong sana luhong bikidredo. Ibemuna laikayda masanu pa amakak yawzaba asidi kulla sida kumhay oy ba moongda luhonggani toy na hayramba aduga tayon na ri hayduna sibon laikay na ngang narami. Ibemo suni. Masano pa na tawrakliba mataw sida magining zaramba asapumba mami soundkrabagumna makuto matabak yayduna kapse. Mangle da ko hindi, mangle hay ibasine. Sano pa makak yawzabase kasi laing hip hamida ko. Mama pa mathong kang dabi asina kaya tayo na pariba. Naitom yawi, haying laybada nungay ganito, makutaham laga tsa ganito, kang doon na, namdanig na laysin birak ibo inom gani, karipot siya mo taw doon na pabo. Hay, mama, ikay ko, laikay mama nga sida, imong nga si, miyang ginok na pam, sumang kumahiging pam, oy na ba nang sin ganun ko, kun laikay haraw na ba sin ba tuuhay rin sida. Kun za singi mamangda, ay ko'y suop tri bro, ha? Hawsin pao ba, loy kaya na ko'y di suop pa ya ba suop kre? Masidagi hena kari sop ni ngayang buklay di bagi. Ay na, imawoy gani hay do na lay zarambi. Isa sakhen bidusu. Imo nga sida kar het sang zaramban. Adugo sige lamket pi silak padagi konggol tara kidreda na. Mara lay zadabi nupi masado. Kayam ikairam gani. Kari kalam gani. Ay niya, ay da si zaningi harisimi. Ay niya, hing na hatla bani. Masigi mathong kang dabi nupi sina. Imawo sina luhong lagpaso tama pakr.
ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇ꯭ꯔꯦ ꯃꯤꯅꯧꯒ ꯑꯣꯏꯕꯅꯦ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯅꯤꯀꯣ ꯅꯪꯅ ꯎꯠꯂꯤꯕ ꯅꯇꯧꯗꯣ ꯈꯔ ꯁꯦꯝꯗꯣꯛ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯅꯪꯅ ꯄꯥꯝꯗ꯭ꯔꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯨꯟꯗꯣꯛꯄ ꯌꯥꯔꯤꯕ꯭ꯔꯣ ꯍꯥ ꯍꯧꯖꯤꯛꯄꯨ ꯋꯥ ꯃꯈꯥ ꯇꯥꯒꯅꯨ ꯅꯨꯄꯤ ꯅꯃꯧ ꯑꯁꯤ ꯅꯤꯡꯊꯤꯅ ꯂꯨꯅ ꯇꯧꯀꯣ ꯏꯃꯧ ꯃꯊꯟꯇ ꯃꯣꯏ ꯄꯥꯕꯨꯡꯗꯤ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯣꯏꯔꯦꯗꯀꯣ ꯍꯣ ꯅꯨꯡꯁꯤꯕ ꯌꯥꯅꯖꯕ ꯅꯣꯏ ꯃꯁꯦꯜ ꯑꯗꯨꯝ ꯌꯥꯅꯕꯤꯌꯨ ꯑꯩꯗꯅꯦ ꯄꯥꯛꯁꯟꯕꯤꯔꯛꯀꯅꯨ ꯑꯩꯗꯤ ꯐꯠꯇꯕꯤ ꯇꯥꯍꯟꯕꯤꯔꯛꯀꯅꯨ ꯑꯩꯗ ꯍꯩꯃ ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯗꯤ ꯀꯔꯤ ꯍꯥꯏꯅ ꯉꯥꯡꯅꯅꯤ ꯍꯅꯨꯊꯪ ꯑꯁꯤꯗ ꯃꯥꯅ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ ꯍꯥꯏ ꯋꯥꯅꯤ ꯃꯅꯥꯒ ꯇꯥꯗꯈꯩ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯃꯃꯧ ꯂꯥꯛꯂꯕꯁꯨ ꯑꯌꯨꯛ ꯉꯟꯇꯥ ꯃꯃꯧ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯍꯧꯒꯠꯇꯨꯅ ꯏꯕꯦꯝꯃꯨꯅ ꯂꯥꯏ ꯊꯥꯎꯃꯩ ꯍꯥꯟꯅ ꯁꯠ ꯊꯥꯟꯗꯣꯛꯏ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯍꯦꯛꯇ ꯊꯣꯡꯗꯣꯛꯂꯝꯃꯤ ꯏꯃꯨꯡꯒꯤ ꯋꯥꯏꯁꯤꯠ ꯋꯥꯏꯔꯝꯕꯨꯗꯤ ꯊꯥꯕꯜꯂꯩꯅ ꯁꯠ ꯁꯠ ꯇꯧꯁꯤꯟꯖꯔꯛꯏ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯖꯕꯗꯤ ꯉꯝꯗ ꯊꯥꯕꯜꯂꯩ ꯏꯃꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯖꯔꯝꯃꯤ ꯅꯣꯡꯃ ꯐꯥꯗꯣꯛ ꯊꯥꯕꯜꯂꯩꯅꯒ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯝꯕ ꯊꯣꯛꯂꯕꯗꯤ ꯅꯨꯃꯤꯠꯇꯨꯃ ꯏꯕꯦꯝꯃꯨ ꯆꯥꯛ ꯆꯥꯗꯦ ꯆꯥꯎ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯥꯒꯤ ꯁꯔꯨꯛ ꯊꯣꯡꯗꯨꯅ ꯆꯥꯈꯤꯕꯁꯨ ꯌꯥꯎꯏ ꯂꯦꯝꯕꯁꯨ ꯃꯃꯥꯗ ꯐꯅ ꯍꯥꯏꯖꯗꯨꯅ ꯌꯦꯡꯂꯕꯅꯤ ꯑꯗꯨꯕꯨ ꯏꯕꯦꯝꯃꯨꯒꯤ ꯊꯃꯣꯏꯗꯤ ꯑꯣꯟꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ ꯇꯣꯟꯖꯥꯎꯅꯁꯨ ꯐꯅ ꯊꯦꯝꯂꯕꯅꯤ ꯁꯥꯎꯗꯨꯅ ꯑꯃꯨꯛ ꯌꯦꯡ ꯅꯤꯡꯊꯤꯅ ꯑꯃꯨꯛ ꯍꯥꯏ ꯑꯗꯨꯕꯨ ꯏꯕꯦꯝꯃꯨꯒꯤ ꯊꯃꯣꯏꯗꯤ ꯄꯦꯊꯧ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯃꯃꯧ ꯅꯨꯄꯤꯕꯨ ꯁꯦꯡꯅ ꯍꯦꯛ ꯃꯥꯅ ꯌꯥꯗ꯭ꯔꯦ ꯄꯥꯝꯗ꯭ꯔꯦ ꯊꯥꯕꯜꯂꯩ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯐꯤ ꯐꯤꯖꯝ ꯈꯔꯁꯨ ꯇꯧꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯃꯄꯨꯔꯣꯏꯕ ꯂꯦꯝꯕꯅ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯀꯔꯤꯅꯣꯃ ꯇꯧꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯛꯏ ꯇꯅꯧꯔꯕ ꯃꯥꯏꯊꯣꯡꯗꯨꯗ ꯃꯔꯤꯛ ꯃꯔꯤꯛ ꯀꯥꯡꯂꯤꯕ ꯍꯨꯃꯥꯡꯁꯤꯡ ꯑꯗꯨ ꯃꯐꯤ ꯑꯗꯨꯅ ꯇꯞ ꯇꯞ ꯅꯞꯊꯣꯛꯏ ꯂꯦꯝꯕ ꯃꯥꯅ ꯇꯧꯔꯝꯕꯗꯨ ꯂꯦꯞꯇꯨꯅ ꯊꯥꯕꯜꯂꯩ ꯎꯕꯗ ꯍꯪꯂꯛꯏ ꯊꯕꯛ ꯂꯣꯏꯔꯕ꯭ꯔꯣ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯊꯣꯛꯎꯔꯣꯗꯅ ꯆꯥꯔꯛꯂꯦ ꯀꯣꯜꯂꯤꯛꯁꯨ ꯂꯣꯏꯁꯤꯟꯕ ꯐꯦꯡꯕ ꯆꯥꯝꯕ ꯂꯣꯏꯔꯦ ꯊꯥꯕꯜꯂꯩ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩꯅ ꯅꯪꯕꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯕꯤꯔꯛꯇꯨꯅ ꯅꯪꯕꯨ ꯌꯥꯝ ꯋꯥꯍꯜꯂꯤ ꯋꯥꯍꯟꯗꯦꯗ ꯇꯥꯂꯦꯝꯕꯒꯤ ꯅꯅꯥꯛꯇ ꯑꯩꯅ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯁꯤꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯅꯤ ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯇꯧꯔꯤꯕꯁꯦ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯄꯥꯕꯨꯡꯒꯩꯅꯁꯨ ꯀꯌꯥꯔꯛ ꯍꯥꯏꯔꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯏꯃꯥꯅ ꯈꯜꯂꯤꯁꯦ ꯀꯔꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯊꯥꯕꯜꯂꯩ ꯃꯥꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤꯅꯤ ꯅꯪ ꯃꯇꯝꯗꯣ ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯥꯏꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯅꯤ ꯇꯥꯂꯦꯝꯕ ꯀꯔꯤꯒꯤ ꯉꯝꯗꯅꯤ ꯏꯃꯥꯅ ꯃꯃꯧ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯕꯁꯨ ꯑꯩꯅꯗꯤ ꯋꯥꯔꯧꯕ ꯂꯩꯇꯦꯗ ꯇꯥꯂꯦꯝꯕ ꯑꯩꯒꯤꯗꯤ ꯏꯃꯥꯁꯨ ꯏꯄꯥꯁꯨ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯏꯃꯥꯒ ꯄꯥꯕꯨꯡ ꯑꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯄ ꯏꯃꯥ ꯏꯄꯥꯒꯨꯝ ꯅꯨꯡꯁꯤ ꯏꯃꯥꯅ ꯁꯥꯎꯔꯤꯕꯁꯦ ꯑꯄꯣꯛꯄꯤ ꯏꯃꯥꯅ ꯃꯆꯥꯏꯕꯨ ꯂꯛꯅꯔꯤꯕꯒꯨꯝ ꯈꯜꯂꯤ ꯊꯥꯕꯜꯂꯩ ꯋꯥꯍꯩꯁꯦ ꯍꯥꯏꯅ ꯍꯥꯏꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯐꯤꯖꯤꯅ ꯃꯄꯤ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯏꯃꯥꯅ ꯃꯃꯧ ꯑꯩꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯔꯛꯄ ꯃꯤꯀꯨꯞꯇꯨ ꯐꯥꯎꯕ ꯑꯩ ꯆꯣꯛꯊꯕ ꯂꯩꯇꯅ ꯉꯥꯏꯒꯦꯀꯣ ꯇꯥꯂꯦꯝꯕ ꯏꯁꯣꯔꯅ ꯃꯗꯨ ꯉꯝꯕꯒꯤ ꯊꯧꯅꯥꯗꯣ ꯃꯆꯥ ꯑꯩꯉꯣꯟꯗ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯇꯥꯂꯦꯝꯕꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯥꯔꯨꯝ ꯊꯣꯛꯅ ꯂꯩꯖꯒꯦ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯅꯨꯀꯣ ꯍꯩꯃ ꯀꯞꯀꯅꯨꯁꯦ ꯑꯄꯪꯕꯤꯁꯤꯗꯤ ꯑꯩꯅ ꯀꯔꯤꯒꯤ ꯅꯪꯕꯨ ꯃꯤꯔꯥꯏꯒꯅꯤ ꯏꯁꯦ ꯂꯥꯟꯗꯕ ꯅꯪꯒꯤꯁꯨ ꯂꯥꯏ ꯂꯩ ꯁꯣꯏꯗꯅ ꯅꯪꯒꯤ ꯃꯇꯝꯁꯨ ꯂꯥꯛꯀꯅꯤꯁꯦ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯏꯕꯦꯝꯃꯨꯒꯤ ꯃꯇꯧꯗꯤ ꯑꯍꯣꯡꯕ ꯂꯩꯇꯦ ꯊꯥꯕꯜꯂꯩꯁꯨ ꯃꯆꯥ ꯑꯃ ꯐꯪꯖꯒꯗꯧꯕꯒꯤ ꯃꯇꯝꯅꯤ ꯏꯕꯦꯝꯃꯨ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯝꯗꯨꯅ ꯀꯩꯊꯦꯜꯗ ꯈꯥꯎ ꯑꯃ ꯌꯥꯟꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯌꯨꯛꯇ ꯊꯣꯛꯈꯤꯔꯝꯃꯤ ꯊꯥꯕꯜꯂꯩꯁꯨ ꯃꯥꯅ ꯉꯝꯕ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝꯁꯤꯡ ꯇꯧꯁꯤꯟꯕ ꯂꯥꯛꯅꯔꯤ ꯃꯅꯦꯝ ꯍꯜꯂꯛꯃꯟꯗ꯭ꯔꯕꯗꯨꯗ ꯊꯥꯕꯜꯂꯩꯅ ꯃꯀꯨꯒ ꯃꯄꯨꯔꯣꯏꯕꯒꯗꯤ ꯆꯥꯛ ꯊꯤꯗꯨꯅ ꯄꯤꯖꯈ꯭ꯔꯦ ꯃꯥꯗꯤ ꯃꯅꯦꯝ ꯂꯥꯛꯂꯒ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯖꯔꯝꯃꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝ ꯑꯗꯨꯋꯥꯏꯅꯤ ꯏꯃꯥꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯊꯦꯜ ꯀꯨꯝꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯒ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯆꯥꯛꯁꯨ ꯆꯥꯈꯤꯗꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯊꯥꯕꯜꯂꯩ ꯁꯦꯞꯊ ꯀꯣꯟꯊꯣꯡꯂꯣꯝꯗ ꯌꯦꯡꯉꯤ ꯂꯥꯛꯃꯟꯗ꯭ꯔꯕꯗꯨꯗ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯈꯨꯜ ꯑꯗꯨꯒꯤ ꯅꯍꯥ ꯄꯥꯈꯪ ꯑꯃ ꯆꯦꯜꯂꯛꯇꯨꯅ ꯃꯄꯥꯜꯗꯒꯤ ꯍꯧꯅ ꯀꯧꯔꯛꯏ ꯃꯥꯃꯥ ꯇꯥꯂꯦꯝꯕ ꯃꯥꯃꯥ ꯏꯇꯩꯃ ꯊꯥꯕꯜꯂꯩ ꯇꯣꯟꯖꯥꯎ ꯂꯦꯝꯕ ꯃꯈꯣꯏ ꯄꯨꯟꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯏ ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯕꯗꯨ ꯀꯩꯗꯧꯔꯒꯦꯅꯦ ꯃꯥꯃꯥ ꯏꯅꯦ ꯏꯕꯦꯝꯃꯨꯗꯣ ꯈꯨꯜꯒꯤ ꯆꯤꯡꯌꯥꯒꯤ ꯂꯝꯕꯤꯗꯨꯗ ꯁꯟꯅ ꯋꯥꯏꯗꯨꯅ ꯋꯥꯟꯊꯗꯨꯅ ꯇꯥꯍꯧꯔꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯥꯏꯀꯠꯅꯍꯧꯔꯤ ꯃꯥꯃ ꯍꯣꯏ ꯇꯥꯂꯦꯝꯕ ꯍꯣꯏ ꯀꯧꯔꯨꯁꯨ ꯍꯥꯏꯗꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤ ꯍꯥꯏꯕ ꯅꯨꯄꯥ ꯃꯆꯥ ꯏꯕꯦꯝꯃꯨ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯂꯒꯦꯅꯦ ꯃꯥꯃꯥ ꯈꯔ ꯊꯤꯅ ꯁꯣꯛꯍꯧꯔꯤ ꯏꯅꯦꯅ ꯉꯥꯛꯊꯣꯛꯄꯗ ꯄꯥꯝꯕꯣꯝꯗ ꯃꯆꯤꯗꯨꯅ ꯊꯤꯟꯈ꯭ꯔ ꯃꯥꯜꯂꯤ
ꯂꯦꯝꯕꯅ ꯏꯕꯨꯡꯉꯣ ꯆꯠꯁꯤꯂꯣ ꯕꯥꯕꯥ ꯆꯠꯅꯕ ꯇꯧꯔꯁꯤ ꯅꯨꯄꯥ ꯃꯆꯥ ꯆꯠꯁꯤꯂꯣ ꯍꯩ ꯅꯨꯄꯤ ꯃꯆꯥ ꯌꯨꯝꯁꯤ ꯅꯤꯡꯊꯤꯅ ꯁꯪꯂꯝꯃꯨꯀꯣ ꯏꯀꯨ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯒ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯕꯥꯕꯥ ꯆꯠꯄꯤꯔꯨꯔꯣ ꯇꯣꯟꯖꯥꯎ ꯑꯃꯁꯨꯡ ꯂꯦꯝꯕꯁꯨ ꯃꯐꯝꯗꯨ ꯌꯧꯔꯛꯂꯦ ꯃꯈꯣꯏꯅ ꯌꯧꯔꯛꯄꯗꯗꯤ ꯏꯕꯦꯝꯃꯨꯗꯨ ꯒ꯭ꯌꯥꯟꯗꯤ ꯇꯥꯔꯝꯂꯦ ꯃꯀꯣꯛꯇ ꯃꯌꯥꯝ ꯆꯪꯗꯨꯅ ꯏꯁꯤꯡ ꯊꯥꯕꯤꯕ ꯂꯥꯛꯅꯔꯤ ꯃꯌꯥꯝꯅ ꯊꯥꯡꯗꯨꯅ ꯃꯌꯨꯝꯗ ꯄꯨꯕꯤꯔꯛꯂꯦ ꯑꯗꯨꯒ ꯈꯨꯜ ꯑꯗꯨꯒꯤ ꯃꯥꯏꯕꯕꯨ ꯀꯧꯔꯨꯗꯨꯅ ꯃꯥꯕꯨ ꯌꯦꯡꯍꯜꯂꯝꯃꯤ ꯏꯆꯦꯅ ꯄꯥꯝꯕꯣꯝꯅ ꯉꯥꯛꯊꯣꯛꯍꯧꯕꯅ ꯅꯥꯇꯩ ꯆꯥꯔꯣꯏꯗꯕ ꯖꯒꯥꯗꯗꯤ ꯁꯣꯛꯍꯧꯗ꯭ꯔꯦ ꯆꯦ ꯂꯥꯏꯕꯛ ꯐꯔꯕꯅꯤ ꯑꯗꯨꯕꯨ ꯈꯣꯡꯁꯤꯗꯤ ꯏꯆꯦꯅ ꯇꯨꯁꯤꯟꯕꯗ ꯂꯩꯇꯦꯛꯈ꯭ꯔꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯆꯠꯄ ꯌꯥꯔꯔꯣꯏ ꯄꯣꯊꯥ ꯑꯗꯨꯝ ꯂꯩꯕꯤꯕ ꯇꯥꯔꯦ ꯑꯗꯨꯒꯅꯦ ꯄꯥꯝꯕꯣꯝꯒꯤ ꯑꯁꯣꯛꯄꯁꯤꯅ ꯑꯩꯅ ꯄꯤꯔꯝꯂꯤꯕ ꯃꯅꯥ ꯃꯁꯤꯡꯒꯤ ꯍꯤꯗꯥꯛ ꯃꯍꯤꯁꯦ ꯑꯌꯨꯛ ꯑꯃꯒ ꯅꯨꯃꯤꯗꯥꯡ ꯑꯃꯒ ꯅꯤꯡꯊꯤꯅ ꯇꯩꯕꯤꯌꯨ ꯑꯌꯣ ꯏꯕꯨꯡꯉꯣ ꯃꯥꯏꯕ ꯑꯩꯁꯤꯕꯨ ꯍꯥꯟꯅꯒꯨꯝꯅ ꯆꯠꯄꯒ ꯉꯝꯈꯤꯗ꯭ꯔꯅꯦꯍꯦ ꯏꯆꯦ ꯉꯝꯅꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯗꯤ ꯆꯪꯈꯤꯅꯤ ꯃꯇꯝ ꯈꯔꯗꯤ ꯐꯃꯨꯡꯗ ꯄꯣꯊꯥꯕꯤꯕ ꯇꯥꯔꯦꯀꯣ ꯏꯁ ꯑꯌꯣ ꯆꯩꯅꯥꯈꯣꯜ ꯈꯔꯗꯤ ꯂꯩꯔꯅꯤꯁꯦ ꯇꯥꯗ ꯏꯆꯦꯒꯤꯁꯦ ꯅꯨꯃꯤꯗꯥꯡꯗ ꯇꯨꯁꯤꯟꯈꯤꯕ ꯃꯄꯥꯁꯤꯡ ꯑꯁꯦ ꯏꯀꯥ ꯈꯔ ꯈꯔ ꯌꯩꯕꯤꯌꯨꯀꯣ ꯍꯣꯏ ꯏꯕꯨꯡꯉꯣ ꯃꯥꯏꯕ ꯑꯗꯨꯗꯤ ꯏꯆꯦ ꯇꯥꯗ ꯑꯩ ꯑꯃꯨꯛ ꯂꯦꯡꯈ꯭ꯔꯒꯦ ꯏꯕꯨꯡꯉꯣ ꯂꯦꯝꯕ ꯏꯃꯧ ꯏꯕꯦꯝꯃ ꯅꯪ ꯈꯨꯔꯥ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯈꯨꯔꯥ ꯗꯈꯤꯅꯥꯁꯤꯃꯇꯪ ꯄꯥꯏꯕꯤꯈꯣꯁꯦ ꯏꯍꯦ ꯌꯥꯔꯅꯦꯍꯦ ꯇꯧꯗ꯭ꯔꯕꯁꯨ ꯅꯠꯇꯦ ꯈꯨꯔꯥ ꯅꯨꯡꯉꯥꯏꯇꯦꯁꯦ ꯂꯧꯁꯤꯟꯕꯤꯌꯨ ꯐꯔꯦ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯪ ꯈꯨꯔꯥ ꯂꯧꯔꯦꯀꯣ ꯆꯠꯂꯤ ꯏꯃꯧ ꯏꯕꯦꯝꯃ ꯆꯠꯂꯣ ꯅꯃꯥꯒꯤ ꯆꯥꯛꯈꯔ ꯄꯨꯔꯛ ꯅꯃꯥꯁꯤ ꯆꯥꯛ ꯈꯔ ꯄꯤꯖꯅꯕ ꯇꯧꯁꯤ ꯑꯍꯣꯏ ꯕꯥꯕꯨ ꯊꯥꯕꯜꯂꯩꯅ ꯆꯪꯈꯤꯗꯨꯅ ꯃꯅꯦꯝꯒꯤ ꯆꯥꯛ ꯄꯨꯔꯛꯇꯨꯅ ꯏꯃꯥ ꯆꯥꯛ ꯈꯔ ꯆꯥꯁꯤꯁꯦ ꯅꯃꯧ ꯏꯟꯖꯔꯛꯎꯔꯥ ꯑꯩ ꯆꯥꯅꯤꯡꯗꯦ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯆꯠꯆꯒꯦ ꯌꯥꯅꯤ ꯏꯕꯦꯝꯃꯨꯅ ꯃꯈꯨꯠꯅ ꯆꯥꯛ ꯄꯨꯈꯝꯗꯨ ꯂꯥꯝꯒꯦ ꯇꯧꯔꯝꯃꯤ ꯏꯃꯥ ꯑꯩ ꯁꯤꯔꯦ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯁꯦ ꯏꯃꯥ ꯅꯃꯧ ꯏꯟꯖꯔꯛꯀꯦ ꯌꯥꯔꯦ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯄꯨꯊꯣꯛꯈ꯭ꯔꯣ ꯏꯃꯥ ꯉꯁꯤꯒꯤ ꯆꯥꯛꯁꯨ ꯑꯝꯇ ꯆꯥꯗ꯭ꯔꯤ ꯅꯁꯥꯗꯣ ꯀꯔꯤꯁꯨ ꯆꯥꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯀꯟꯈꯠꯇꯣꯏꯅꯣ ꯈꯔ ꯆꯥꯁꯤꯜꯂꯨ ꯅꯃꯧꯕꯨ ꯏꯜꯍꯜꯂꯨ ꯏꯕꯦꯝꯃꯨ ꯍꯅꯨ ꯊꯪꯗ ꯃꯔꯩ ꯌꯥꯝ ꯇꯧꯒꯅꯨꯀꯣ ꯆꯥꯛꯇꯣ ꯁꯠ ꯆꯥꯁꯤꯜꯂꯨꯀꯣ ꯑꯔꯦꯝꯕꯗ ꯂꯤꯆꯩ ꯆꯥꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯊꯣꯛꯂꯛꯎ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯃꯤꯠꯆꯤ ꯈꯠꯇꯨꯅ ꯀꯧꯊꯣꯛꯇꯨꯅ ꯃꯈꯣꯏꯅꯤ ꯊꯣꯛꯈ꯭ꯔꯦ ꯃꯃꯧꯒ ꯃꯥꯒꯗ ꯂꯩꯍꯧꯔꯦ ꯏꯕꯦꯝꯃꯨꯗꯤ ꯐꯛꯂꯥꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯊꯥꯕꯜꯂꯩꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯆꯥꯛꯁꯤ ꯈꯤꯇꯪ ꯆꯥꯁꯤꯟꯅꯕ ꯇꯧꯁꯤ ꯆꯥꯛꯁꯤ ꯆꯥꯗ꯭ꯔꯕꯗꯤ ꯏꯃꯥꯒꯤ ꯍꯛꯆꯥꯡꯗꯣ ꯀꯟꯈꯠꯂꯔꯣꯏ ꯅꯃꯧꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯆꯥꯛꯁꯤꯇꯪꯗꯤ ꯏꯃꯥꯒꯤ ꯍꯛꯆꯥꯡꯒꯤ ꯈꯜꯂꯒ ꯆꯥꯕꯤꯌꯨ ꯅꯃꯧꯒꯤ ꯁꯛꯁꯦ ꯏꯃꯥꯅ ꯌꯦꯡꯅꯤꯡꯗ꯭ꯔꯕꯁꯨ ꯃꯤꯠ ꯎꯏꯁꯤꯟꯒꯦ ꯍꯥꯏꯔꯕꯁꯨ ꯅꯃꯧꯒꯤꯗꯤ ꯑꯀꯥꯏꯕ ꯂꯩꯖꯗꯤꯌꯦ ꯏꯃꯥ ꯊꯥꯕꯜꯂꯩꯅ ꯄꯨꯈꯝꯗꯨ ꯄꯥꯏꯈꯠꯇꯨꯅ ꯃꯅꯦꯝꯕꯨ ꯆꯥꯛ ꯏꯜꯂꯝꯃꯤ ꯏꯕꯦꯝꯃꯨ ꯑꯍꯥꯟꯕꯗꯗꯤ ꯆꯥꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯀꯣꯟꯅꯊꯪꯗꯗꯤ ꯃꯌꯥ ꯀꯥꯊꯣꯔꯛꯇꯨꯅ ꯆꯥꯎ ꯍꯥꯏꯕ ꯌꯥꯔꯛꯂꯝꯃꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯊꯥꯕꯜꯂꯩꯅ ꯃꯅꯦꯝꯒꯤ ꯍꯤꯒꯥꯕꯨ ꯌꯩꯕꯤꯕꯅꯤ ꯃꯁꯥ ꯇꯛꯊꯣꯛ ꯅꯥꯟꯊꯣꯛꯄꯤꯕ ꯃꯁꯝ ꯃꯅꯥ ꯅꯤꯡꯊꯤꯅ ꯍꯥꯠꯄꯤꯕ ꯑꯇꯩ ꯀꯌా ꯑꯃ ꯇꯧꯗꯨꯅ ꯃꯅꯦꯝꯕꯨ ꯁꯦꯕꯥ ꯇꯧꯖꯔꯛꯂꯤ ꯅꯣꯡꯃꯇ ꯃꯃꯧꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯗꯕꯤ ꯏꯕꯦꯝꯃꯨ ꯍꯧꯖꯤꯛꯇꯤ ꯃꯃꯧꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯃꯧꯅ ꯏꯟꯗꯨꯅ ꯆꯥꯛ ꯆꯥꯔꯛꯂꯤ ꯊꯥꯕꯜꯂꯩ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯗꯨꯅ ꯃꯄꯨꯔꯣꯏꯕ ꯃꯀꯨ ꯑꯅꯤꯒꯤ ꯆꯥꯛ ꯄꯤꯖꯔꯝꯂꯒ ꯃꯅꯦꯝꯒꯤ ꯁꯔꯨꯛ ꯄꯨꯗꯨꯅ ꯃꯅꯦꯝꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯏꯃꯥ ꯍꯤꯞꯂꯤꯕ꯭ꯔꯥ ꯆꯥꯛ ꯈꯔ ꯆꯥꯁꯤꯟꯅꯅꯕ ꯇꯧꯁꯦ ꯊꯥꯕꯜꯂꯩꯅ ꯃꯅꯦꯝꯕꯨ ꯉꯥꯛꯇꯨꯅ ꯐꯃꯨꯡꯗ ꯉꯥꯗꯨꯅ ꯐꯝꯍꯟꯕꯤꯔꯦ ꯑꯗꯨꯒ ꯆꯥꯛ ꯏꯟꯕ ꯍꯧꯔꯛꯂꯝꯃꯤ ꯏꯃꯥ ꯉꯁꯤꯗꯤ ꯄꯥꯕꯨꯡꯅ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯔꯛꯑꯦ ꯍꯥꯏꯗꯅ ꯊꯣꯡꯕꯅꯤ ꯅꯃꯧꯅ ꯊꯣꯡꯕꯁꯦ ꯍꯥꯎꯒꯗ꯭ꯔꯥ ꯈꯪꯗꯦ ꯁꯤꯃ ꯏꯜꯂꯛꯀꯦ ꯏꯕꯦꯝꯃꯨ ꯃꯌꯥ ꯀꯥꯊꯣꯛꯇꯨꯅ ꯃꯃꯧꯅ ꯊꯣꯡꯕ ꯉꯥꯗꯨ ꯆꯥꯔꯝꯃꯤ ꯆꯥꯛ ꯆꯥꯅ ꯏꯕꯦꯝꯃꯨ ꯋꯥꯈꯜꯗ ꯈꯜꯂꯛꯏ ꯍꯥꯎꯈ꯭ꯔꯦꯗ ꯉꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ ꯃꯥꯅ ꯅꯍꯥꯟꯈꯩ ꯊꯣꯡꯉꯤꯁꯦ ꯁꯨꯃꯥꯏꯅꯃꯛ ꯍꯥꯎꯕ ꯖꯥꯠꯅꯅꯦ ꯃꯣꯏ ꯄꯥꯕꯨꯡꯅꯗꯤ ꯅꯃꯧꯅ ꯊꯣꯡꯕ ꯏꯟꯁꯥꯡ ꯍꯥꯎꯕꯅꯤ ꯆꯥꯎ ꯍꯥꯏꯕꯗꯨꯗꯤ ꯁꯤꯒꯤ ꯑꯣꯏꯔꯦ ꯏꯁ ꯍꯥꯎꯈ꯭ꯔꯦꯗ ꯑꯁꯨꯛ ꯍꯥꯎꯕꯁꯦ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯁꯥꯎꯔꯤꯕꯅꯤꯗꯣ ꯍꯥꯏꯗꯨꯅ ꯆꯥꯔꯝꯗ꯭ꯔꯕꯅꯤꯗꯣ ꯐꯪꯈ꯭ꯔꯦꯗ ꯏꯕꯦꯝꯃꯨ ꯑꯩꯁꯤꯗꯤ ꯁꯥꯎꯅꯤꯅ ꯁꯥꯎꯔꯕꯁꯨ ꯃꯥꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯐꯥꯎꯕꯗꯤ ꯆꯥꯔꯝꯒꯗꯕꯅꯤꯗ ꯑꯁ ꯑꯄꯪ ꯊꯧꯅꯥ ꯍꯦꯛ ꯎꯠꯂꯨꯏꯗ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯍꯥꯎꯇ꯭ꯔꯕ꯭ꯔꯣ ꯃꯪꯗꯨꯅ ꯂꯩꯔꯤꯗꯨꯕꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯀꯩꯁꯨ ꯇꯧꯗꯦ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ ꯑꯗꯨꯗꯤ ꯁꯤꯒ ꯆꯥꯁꯤꯜꯂꯨꯁꯦ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯏꯃꯥꯒꯤ ꯍꯤꯗꯥꯛꯇꯣ ꯑꯃꯨꯛ ꯇꯩꯕꯤꯔꯒꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯁꯤ ꯅꯨꯡꯇꯤꯒꯤ ꯑꯁꯨꯝꯅ ꯊꯥꯕꯜꯂꯩꯅ ꯏꯕꯦꯝꯃꯨꯒꯤ ꯁꯦꯕꯥ ꯂꯦꯞꯇꯅ ꯇꯧꯔꯛꯄꯅ
ꯅꯨꯡꯒꯨꯝ ꯀꯜꯂꯝꯕ ꯏꯕꯦꯝꯃꯨꯒꯤ ꯊꯃꯣꯏꯁꯨ ꯄꯦꯠꯊꯕ ꯍꯧꯔꯛꯂꯦ꯫ ꯇꯛꯄꯕꯨ ꯀꯜꯂꯗꯤ ꯅꯨꯡ ꯐꯥꯎꯕ ꯇꯨꯝꯃꯤ ꯍꯥꯏꯅꯕꯒꯨꯝ ꯏꯕꯦꯝꯃꯨꯒꯤ ꯊꯃꯣꯏꯗ ꯃꯃꯧꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯕꯦꯝꯃꯨꯁꯨ ꯍꯧꯒꯠ ꯀꯥꯡꯈꯠꯇꯨꯅ ꯆꯠꯄ ꯉꯝꯂꯦ꯫ ꯃꯃꯧꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯍꯧꯖꯤꯛꯇꯤ ꯃꯥ ꯂꯣꯏꯅ ꯆꯥꯔꯤ, ꯀꯔꯤꯁꯨ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯤꯝꯕꯥꯜꯗꯒꯤ ꯐꯣꯡꯅ ꯃꯃꯧꯕꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯩꯗꯤ ꯉꯁꯤ ꯐꯥꯎꯕ ꯀꯥꯡꯊꯣꯛꯇꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯒꯨꯝ ꯆꯩꯕ ꯉꯥꯡꯕ, ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯕꯗꯤ ꯇꯧꯕ ꯎꯈꯤꯗ꯭ꯔꯦ꯫ ꯏꯕꯦꯝꯃꯨꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡꯗꯨ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯊꯥꯕꯜꯂꯩꯁꯨ ꯃꯅꯦꯝꯒꯤ ꯁꯦꯕꯥ ꯐꯪꯖꯔꯕꯗ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯃꯈꯩꯗꯤ ꯀꯣꯛꯄ ꯉꯝꯖꯔꯛꯂꯦ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯊꯥꯕꯜꯂꯩꯁꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯖꯤꯜꯂꯛꯇꯨꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯇꯣꯟꯖꯥꯎ ꯑꯃꯗ ꯂꯦꯝꯕ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯏꯕꯦꯝꯃꯨꯁꯨ ꯊꯃꯣꯏꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯀꯨꯏꯅ ꯃꯃꯧꯕꯨ ꯃꯥꯅ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯔꯛꯂꯒ ꯀꯔꯝꯅ ꯍꯦꯛꯇ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯆꯪꯁꯤꯜꯂꯨꯒꯅꯤ ꯈꯟꯕꯗ ꯏꯕꯦꯝꯃꯨꯁꯨ ꯃꯃꯧꯒꯤ ꯃꯁꯨꯒꯤ ꯅꯨꯡꯁꯤꯕꯗꯨ ꯎꯠꯊꯣꯛꯆꯕ ꯉꯝꯖꯗ꯭ꯔꯦ꯫ ꯇꯣꯟꯖꯥꯎꯅ "ꯀꯗꯥꯏ ꯏꯁꯨꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ, ꯃꯃꯥꯁꯨ ꯃꯄꯥꯁꯨ ꯃꯥꯟꯗꯦ, ꯀꯅꯥ ꯃꯥꯜꯂꯤꯅꯣ ꯃꯁꯤꯗꯤ?" "ꯄꯥꯕꯨꯡ, ꯑꯃꯥꯟꯕ ꯑꯃꯗꯤ ꯂꯩꯕꯨ?" "ꯏꯄꯥꯁꯨ ꯈꯪꯉꯤꯗ, ꯑꯃꯥꯟꯕ ꯑꯃꯗꯤ ꯂꯩ, ꯍꯥꯏꯗꯣꯛꯄꯗꯤ ꯌꯥꯗ꯭ꯔꯦ." ꯃꯥꯏꯕꯤꯅ "ꯈꯨꯔꯥ ꯇꯣꯟꯖꯥꯎ, ꯑꯉꯥꯡꯁꯦ ꯏꯟꯗꯣꯝꯆꯥ ꯏꯕꯦꯝꯃꯨ ꯌꯥꯝ ꯃꯥꯟꯕ ꯑꯃ ꯀꯗꯥꯏꯗꯅꯣꯃ ꯌꯥꯎꯔꯤ." ꯏꯕꯦꯝꯃꯨ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯨ ꯅꯨꯄꯥꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯌꯦꯡꯅꯤꯡꯕ ꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ "ꯏꯁ, ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯏꯁꯨ ꯑꯁꯦ, ꯑꯩꯁꯨ ꯃꯈꯣꯏ ꯄꯥꯕꯨꯡꯗꯧꯅ ꯄꯥꯝꯅꯤꯡꯈ꯭ꯔꯦꯗ꯫ ꯁꯦꯡꯅ ꯏꯁꯨ ꯅꯨꯄꯥ ꯑꯁꯤꯕꯨ ꯑꯩꯕꯨ ꯃꯥꯟꯕ ꯖꯥꯠꯅꯅꯦ." ꯑꯃꯨꯛꯁꯨ ꯃꯇꯣꯝꯇ ꯅꯣꯛꯇꯨꯅ ꯁꯣꯟꯖꯔꯝꯃꯤ꯫ "ꯍꯣꯏꯗ, ꯏꯁꯨꯕꯨ ꯃꯕꯣꯛ ꯑꯩ ꯃꯥꯟꯗꯅ ꯀꯅꯥ ꯃꯥꯜꯍꯟꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯝꯃꯅꯤꯗꯀꯣ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯕꯨ ꯑꯉꯥꯡꯁꯤ ꯁ꯭ꯋꯥꯏꯗꯒ ꯄꯨꯁꯤꯜꯂꯛꯂꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ꯫ ꯑꯩꯁꯤꯕꯨ ꯀꯅꯥꯅꯣꯝꯇ ꯏꯁꯨꯁꯦ ꯄꯥꯝꯃꯨ ꯂꯥꯛꯑꯣ ꯍꯥꯏꯔꯛꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ꯫ ꯆꯪꯁꯤꯟꯕꯁꯨ ꯏꯀꯥꯏ, ꯑꯩꯕꯨ ꯍꯦꯛꯇ ꯆꯪꯁꯤꯜꯂꯁꯤꯔꯅꯦ." ꯑꯁꯣꯝꯗꯅ ꯃꯥꯏꯕꯤꯅ "ꯀꯗꯥꯏ ꯈꯨꯔꯥ, ꯑꯉꯥꯡꯁꯦ ꯃꯃꯥꯗ ꯑꯃꯨꯛꯇ ꯌꯦꯡꯍꯜꯂꯨꯈꯤꯒꯦ." "ꯁꯦ ꯌꯦꯡꯍꯜꯂꯨꯔꯣ ꯌꯦꯡꯍꯜꯂꯨꯔꯣ, ꯄꯨꯄꯨꯒꯤꯁꯨ ꯆꯠꯂꯣ ꯅꯃꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛ, ꯍꯣꯔꯦꯟ ꯄꯨꯄꯨ ꯑꯃꯨꯛ ꯄꯥꯝꯒꯦꯀꯣ." ꯏꯕꯦꯝꯃꯨꯗꯤ ꯃꯌꯥꯝꯅ ꯂꯥꯡꯕꯗꯨ ꯇꯥꯕꯗ ꯃꯊꯃꯣꯏꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯏꯕꯤꯅ ꯄꯤꯗꯨꯅ ꯊꯥꯕꯜꯂꯩꯗ ꯃꯆꯥꯗꯨꯕꯨ ꯎꯍꯜꯂꯝꯃꯤ꯫ ꯊꯥꯕꯜꯂꯩꯅ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯃꯆꯥꯗꯨꯕꯨ ꯄꯝꯗꯨꯅ ꯃꯄꯤꯔꯥ ꯆꯦꯟꯗꯨꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯝꯃꯤ꯫ "ꯏꯃꯥꯒꯤꯕꯨ ꯉꯁꯤꯗꯤ ꯏꯃꯥꯅ ꯏꯆꯥꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯎꯕ ꯐꯪꯖꯩ꯫ ꯏꯃꯥ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎ." "ꯊꯥꯕꯜꯂꯩ, ꯌꯦꯡꯉꯨꯅꯦ, ꯅꯆꯥꯅꯨꯄꯥꯁꯤ ꯅꯪꯅ ꯋꯥꯅ ꯊꯥ 10 ꯅꯥꯎꯄꯨꯗꯨꯅ ꯄꯣꯛꯂꯒ ꯃꯁꯛꯁꯤ ꯃꯕꯣꯛ ꯌꯥꯝꯅ ꯃꯥꯜꯂꯦꯃꯤ." ꯊꯥꯕꯜꯂꯩ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ "ꯍꯩꯃꯥ, ꯏꯆꯦ ꯃꯥꯏꯕꯤ, ꯏꯃꯥꯕꯨ ꯃꯁꯨ ꯅꯨꯄꯥꯁꯤ ꯎꯈ꯭ꯔꯕ꯭ꯔꯣ? ꯃꯥꯕꯨ ꯃꯁꯨ ꯅꯨꯄꯥꯁꯤ ꯄꯝꯈ꯭ꯔꯕ꯭ꯔꯣ? ꯏꯃꯥꯗꯤ ꯀꯥꯏꯗ ꯂꯩꯒꯦ?" ꯏꯕꯦꯝꯃꯨꯒꯤ ꯃꯇꯧ ꯈꯪꯕ ꯃꯥꯏꯕꯤꯗꯨꯅ ꯈꯨꯝꯐꯝ ꯈꯪꯗꯗꯨꯅ ꯂꯩꯔꯤꯉꯩꯗ ꯊꯣꯡꯖꯤꯟ ꯃꯄꯥꯜꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯅꯦꯝꯒꯤ ꯏꯕꯦꯝꯃ, ꯏꯅꯦꯝꯁꯤꯗ ꯂꯩꯔꯦ꯫ ꯏꯁꯨ ꯅꯨꯄꯥ ꯅꯨꯡꯁꯤꯕꯗꯣ ꯏꯅꯦꯝꯁꯨ ꯑꯃꯨꯛꯇ ꯌꯦꯡꯒꯦ, ꯑꯃꯨꯛꯇ ꯅꯨꯡꯁꯤꯅ ꯄꯝꯒꯦ ꯍꯥꯏꯗꯨꯅ ꯏꯅꯦꯝ ꯂꯥꯛꯑꯦ꯫ ꯀꯗꯥꯏ ꯏꯁꯨ ꯅꯨꯄꯥꯗꯣ ꯏꯅꯦꯝ ꯄꯝꯒꯦ? ꯏꯃꯥ, ꯃꯁꯨ ꯅꯨꯄꯥꯁꯤꯗ ꯂꯩꯔꯦ꯫ ꯏꯃꯥꯅ ꯄꯝꯗꯅ ꯀꯅꯥꯅ ꯄꯝꯗꯣꯏꯅꯣ? ꯄꯝꯃꯣꯁꯦ ꯏꯃꯥ." ꯏꯕꯦꯝꯃꯨ ꯃꯁꯨ ꯅꯨꯄꯥꯗ ꯅꯨꯡꯁꯤꯅ ꯂꯧꯗꯨꯅ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯄꯝꯃꯤ꯫ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯃꯤꯠꯐꯝ ꯍꯣꯡꯗ ꯃꯁꯨ ꯅꯨꯄꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯣꯃꯣ ꯅꯣꯛꯆꯩ꯫ ꯍꯔꯥꯎꯕꯒꯤ ꯄꯤꯔꯥꯡꯅꯁꯨ ꯃꯃꯤꯠ ꯑꯗꯨ ꯊꯨꯝꯍꯠꯂꯝꯃꯤ꯫ "ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯁꯨꯁꯦ, ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯏꯁꯨꯁꯤ ꯏꯕꯦꯝꯃꯨ ꯍꯣꯏꯒꯤ ꯏꯁꯨꯅꯤꯀꯣ." ꯑꯃꯨꯛꯁꯨ ꯃꯃꯧ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯅꯦꯝꯒꯤ ꯏꯕꯦꯝꯃ, ꯏꯅꯦꯝꯅ ꯏꯃꯧꯒꯤ ꯃꯐꯝꯗ ꯆꯠꯂꯣꯏꯗꯕ ꯂꯤꯆꯠ ꯇꯧꯍꯩꯗꯕ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯑꯩꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯣꯏꯔꯨꯕꯅ ꯑꯁꯨꯛ ꯐꯈ꯭ꯔꯕ ꯃꯇꯤꯛ ꯆꯥꯕꯤ ꯏꯃꯧ ꯅꯍꯥꯛꯁꯦ ꯃꯤꯔꯥꯏꯔꯨꯔꯦꯅꯦꯍꯦ꯫ ꯑꯩꯅ ꯑꯔꯪ ꯁꯦꯜ ꯊꯨꯝꯅ ꯃꯔꯨꯅꯤ ꯈꯜꯂꯨꯕꯅ ꯋꯥꯈꯜ ꯈꯟꯊꯍꯧꯗꯕꯅꯤ꯫ ꯏꯅꯦꯝꯅ ꯇꯧꯈꯤꯕ ꯐꯠꯇ꯭ꯔꯕ, ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯤꯡ ꯑꯗꯨ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤ꯫ ꯅꯪ ꯏꯅꯦꯝꯕꯨ ꯉꯥꯛꯄꯤꯔꯔꯣꯏꯗ꯭ꯔꯣ? ꯍꯥꯏꯌꯣ." "ꯏꯃꯥ, ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ? ꯑꯩꯗꯤ ꯏꯃꯥꯕꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯄ ꯏꯃꯥꯒꯨꯝ ꯅꯨꯡꯁꯤꯈꯤꯕꯅꯤ꯫ ꯌꯨꯝ ꯑꯁꯤꯗ ꯑꯩꯅ ꯍꯦꯛ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯏꯃꯥꯅ ꯆꯩꯕ ꯉꯥꯡꯕ ꯈꯨꯗꯤꯡ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯄꯤ ꯏꯃꯥꯅ ꯉꯥꯡꯕꯅꯤ ꯈꯟꯗꯨꯅ ꯋꯥꯔꯧ ꯄꯨꯛꯂꯧꯕ ꯑꯃꯠꯇ ꯊꯝꯈꯤꯕ ꯂꯩꯇꯦꯌꯦ ꯏꯃꯥ꯫ ꯑꯗꯨꯝꯅꯈꯛ ꯅꯃꯧꯗ ꯍꯥꯏꯕꯤꯒꯅꯨ." "ꯑꯣ, ꯐꯈ꯭ꯔꯦꯗ, ꯑꯣꯟꯊꯣꯛꯅ ꯆꯝꯈ꯭ꯔꯦꯗꯀꯣ ꯏꯃꯧ ꯏꯕꯦꯝꯃ꯫ ꯏꯃꯥ, ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔ ꯃꯥꯜꯂꯦ꯫ ꯏꯃꯥ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯁꯣꯏꯕ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯂꯦ꯫ ꯁꯤꯗꯒꯤꯗꯤ ꯏꯃꯥ ꯏꯃꯧꯗ ꯆꯩꯔꯔꯣꯏ,
ꯑꯃꯨꯛ ꯍꯟꯅ ꯏꯃꯧꯕꯨ ꯋꯥꯍꯜꯂꯔꯣꯏ ꯏꯃꯧꯒꯨꯝꯕꯤ ꯅꯨꯄꯤꯗꯤ ꯑꯇꯥꯡꯕꯅꯤ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗꯁꯨ ꯏꯃꯥꯅ ꯅꯪꯒꯨꯝꯕꯤ ꯏꯃꯧ ꯐꯪꯖꯒꯦꯀꯣ ꯂꯥꯎ ꯏꯃꯥ ꯀꯣꯟꯒꯦ ꯏꯃꯥ ꯄꯦꯟꯅꯕꯇ ꯀꯣꯟꯒꯦ ꯂꯥꯎ ꯏꯃꯥ ꯅꯆꯥ ꯅꯃꯧꯁꯤꯡꯗ ꯑꯐꯕ ꯅꯨꯡꯉꯥꯏꯕꯗ ꯑꯣꯏꯅꯅꯕ ꯚꯣꯔ ꯄꯤꯕꯤꯌꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯂꯩ ꯑꯃꯗꯤ ꯏꯕꯦꯝꯃꯨ ꯀꯣꯟꯁꯤꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯩ ꯇꯥꯟꯖꯥꯗꯨꯗ ꯇꯣꯟꯖꯥꯎ ꯑꯃꯗꯤ ꯂꯦꯝꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯝꯕꯅ ꯂꯛꯅꯗꯨꯅ ꯏꯃꯥ ꯊꯥꯕꯂꯩ ꯀꯩꯗꯧꯔꯒꯦ ꯅꯈꯣꯏꯅꯤꯅ ꯀꯞꯅ ꯂꯥꯎꯅꯗꯨꯅ ꯂꯩꯔꯝꯃꯤꯁꯤꯕꯣ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯔꯝꯃꯤꯅ ꯏꯃꯥꯒ ꯃꯃꯧ ꯅꯨꯄꯤꯒꯁꯦ ꯏꯕꯦꯝꯃꯨ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯏꯃꯧꯒ ꯌꯥꯅꯖꯔꯕꯗꯣ ꯁꯤꯗꯒꯤꯗꯤ ꯏꯃꯧꯗ ꯍꯦꯛ ꯋꯥꯍꯟꯕ ꯍꯩ ꯂꯥꯎꯕ ꯀꯅꯥꯝꯇ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣꯕ ꯃꯅꯦꯝ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯁꯤ ꯎꯖꯧ ꯃꯃꯥ ꯑꯗꯨꯗꯤ ꯑꯣꯟꯅꯗ꯭ꯔꯅꯦꯍꯦ ꯏꯃꯧ ꯑꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯆꯩꯈꯤ ꯉꯥꯡꯈꯤꯕ ꯂꯩꯇꯦ ꯅꯪꯅꯗ ꯉꯥꯡꯕ ꯆꯩꯕ ꯅꯠꯇ꯭ꯔꯣ ꯅꯠꯇ꯭ꯔꯅꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯑꯩꯗꯤ ꯈꯪꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯥꯒ ꯏꯃꯧꯒꯒꯤ ꯂꯨꯍꯣꯡꯕꯗ ꯆꯥꯎꯅ ꯍꯣꯡꯍꯧꯗ꯭ꯔꯕꯁꯨ ꯏꯁꯨꯒꯤ ꯆꯥꯛꯎꯝꯕꯗꯗꯤ ꯆꯥꯎꯅ ꯂꯩꯀꯥꯏ ꯈꯨꯜ ꯀꯨꯝꯍꯩ ꯑꯣꯏꯅꯅꯕ ꯄꯥꯡꯊꯣꯛꯄ ꯇꯥꯔꯦꯅꯦꯀꯣ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯃꯃꯥ ꯃꯣꯏ ꯄꯥꯕꯨꯡꯅ ꯌꯥꯗ꯭ꯔꯕꯁꯨ ꯑꯩꯅ ꯇꯧꯗꯧꯔꯤꯕꯅꯦ ꯀꯥꯟꯅꯗꯦ ꯍꯣꯔꯦꯟꯗꯒꯤ ꯍꯦꯛꯇ ꯏꯁꯨꯒ ꯏꯃꯧꯒꯒꯤ ꯁꯅꯥ ꯃꯊꯪ ꯃꯊꯪ ꯁꯥꯔꯨꯈꯤꯒꯦꯗ ꯏꯃꯥ ꯌꯥꯔꯅꯤꯌꯦ ꯏꯃꯥꯅ ꯅꯨꯡꯁꯤꯔꯤꯕꯁꯤꯅ ꯅꯃꯧꯒꯤꯗꯤ ꯑꯄꯦꯟꯕꯅꯤ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯅꯃꯧ ꯀꯔꯤꯁꯨ ꯄꯥꯝꯖꯗꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯨ ꯏꯃꯧꯗ ꯂꯣꯏꯅ ꯍꯦꯛ ꯄꯤꯊꯣꯛꯀꯅꯤ ꯑꯗꯨꯒꯅꯦ ꯏꯃꯧꯒꯤ ꯁꯅꯥ ꯂꯨꯄꯥ ꯐꯅꯦꯛ ꯐꯤꯔꯣꯜꯁꯨ ꯏꯃꯥꯅ ꯑꯃꯠꯇ ꯋꯥꯠꯍꯜꯂꯣꯏ ꯏꯃꯥꯅ ꯂꯣꯏꯅ ꯂꯩꯒꯅꯤ ꯏꯃꯧꯒꯤ ꯂꯣꯏꯅ ꯊꯣꯟꯒꯗꯣꯏꯅꯤ ꯂꯦꯝꯕꯅ ꯃꯃꯧꯒ ꯌꯥꯅꯈꯤꯕꯗꯒꯤ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯃꯆꯥꯏꯒ ꯂꯣꯏ ꯀꯥꯎꯈ꯭ꯔꯕꯩ ꯋꯥꯔꯤꯅꯤꯅꯦ ꯅꯨꯄꯥ ꯃꯆꯥ ꯁꯥꯎꯔꯅꯨ ꯏꯆꯥꯗꯒꯤ ꯏꯃꯧꯒ ꯏꯁꯨꯒꯅ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ ꯍꯥꯏꯅꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯨꯒꯤ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯔꯝꯕ ꯋꯥꯍꯩꯁꯤꯡ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯨꯝꯕ ꯍꯥꯏꯕꯗꯨ ꯏꯃꯥ ꯈꯪꯂꯦ ꯏꯃꯨꯡ ꯑꯃ ꯅꯨꯡꯉꯥꯏꯍꯟꯕ ꯃꯥꯡꯍꯟꯕ ꯍꯥꯏꯕꯁꯦ ꯂꯥꯛꯂꯤꯕ ꯃꯧꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯂꯣꯏꯅ ꯂꯩꯔꯝꯂꯦ ꯇꯣꯟꯖꯥꯎ ꯇꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯋꯥꯈꯜ ꯀꯌꯥꯗ ꯇꯥꯔꯕꯅ ꯌꯦꯡꯉꯨꯅꯤ ꯑꯁꯨꯝꯅ ꯈꯖꯤꯛꯇꯪ ꯉꯟꯅ ꯇꯥꯔꯛꯂꯝꯂꯕꯗꯤ ꯐꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯏꯃꯨꯡꯁꯦ ꯃꯍꯤ ꯂꯥꯡꯂꯝ ꯅꯠꯇ꯭ꯔꯣ ꯏꯃꯧ ꯅꯨꯄꯤꯁꯦ ꯑꯁꯨꯝꯅꯃꯛ ꯐꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯀꯅꯥꯅ ꯈꯪꯖꯔꯨꯅꯤ ꯍꯥꯏꯕꯒꯦ ꯃꯣꯏ ꯄꯥꯕꯨꯡꯁꯤꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯌꯥ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯑꯁꯣꯏ ꯑꯔꯥꯟ ꯉꯥꯛꯅꯗꯨꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯩꯀꯥꯏꯅ ꯅꯤꯡꯐꯨꯡ ꯉꯥꯡꯅꯔꯝꯕ ꯏꯕꯦꯝꯃꯨꯒꯤ ꯏꯃꯨꯡꯗꯨ ꯈꯨꯜ ꯂꯩꯀꯥꯏꯁꯤꯡꯅ ꯃꯇꯧ ꯇꯝꯅꯐꯝ ꯑꯣꯏꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯃꯤꯟꯅꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯅ ꯄꯥꯟꯈꯤꯔꯝꯃꯤ